नरेश ngasi se live chat ki program ni chat ta mayam na khanbirak pa isai khoina mathang khudol tabdoini ado karigumba kanda naresh mayam na isai ngango gana dum harak pasu yawi ko program sida ado ngasi di naresh su host orabani na mayam ya pamba dum ning bathungan gani habagi thajaba duma aina thamjare mayam na sung hack ki matung da mayam na su soidana harakani na ina su thajai ado haujigi di live se haubuda ngari bani na isai se khalak ji ko ado ngahak sungai mina se isai khalak pa masi se ahan ba khoigi aina daman tv ri yaw ko te ha ta re masi ahan ba khoigi program streaming live streaming gi ahan saru ne masi da mayam na khoigi nong changjal gi ba tongan su anchor sing go du tongan ba iram am da nong changjal ri ba myo sing go support wi ba du mayam na du ko ta mo pi ba si landam chi gi di chana bi won won lak ling chi su mayam na su soi da na khoigi nong lakchur ba yu asu ai yam na ba colleague ko soshana taram no pigena ha gi thamoi da thaje ba thumse nungsira ba khoigi diamond tv gi viewers sing mathang hause nare sang ba ure ko sang ko re zik marup ambika paisalakre sei phajaba ma sukhan bi re naitom satpi haina seoba singer malem leimana sakpa sei ma huzik khan ba hore adum akoi marup ambika se han ba isei adum khan ba dum nangali maram isai khan ba nang ise program sima lei haibagi mangjong na khaurang na ngai raga lei biram ba dugi mami uba phangjai ko aduga mathang se ibung bhimsen charung bam nang asigidi ani shubam afam se kalli akoi gi screen da thok pada haiba tare surma amadi lenin ani gi khonthok ta singel laktagi athoi bi haina se hoba isai masu khan birakli isai do ta ba pamjai haibire ibung bhimsena ibong tamina si so da thaje rakani mayam gi viewers singi moda pen da balai tanana ba diamond tv na matam hona da chulang le duga ngasi su left na hona jakin ha bi tamjage ibong sagak pam anjan thauram loisin bi bani he he ngasi di ahum suba mafam da isai khanbi ra ibong isai se ibong isai to pam makhalladi yam nungai ni isai se am khan ba ibong ne yam pam be isai ni miss nim lagi khonjel da sakpa inakta da lehaningi se ngasi sumu khanbire soidana sei sisu tamina si tontang good afternoon Gayatri angkhom joy rabi hai be sei tajage hai bire e sarno ba hai na sai bire Gita Devi good afternoon Oinam Swami Kumar na sakpa lamjing maira sei khanbire e Dilika Anoibi Soinai raba thamoi nungsiru ba thamoi sine iral oire haina seho boi sei nungsiru ba thamoi sine iral oire waraksha bangam da thamoi sigi ma sai am nu hai bane koi gi ka ta re matam chupudai mayam gi viewers singi thamoi penana ba hai ba tare adum mayam gi damak ta thawang toraga leiba always time hai tare ma gi matam chupagi thawang toraga leiba nares isai se am pamjai bu ko aduna mayam naga khalak ba se akoi gi haifet ga chin da ga ngang ba da thok pa isai ga oira di bu ko lem nam ta tha de haina ba lei mayam sumaina haina koi pai pu halaman sing haina ram isai ngang dra ba mi isai je sungda ta dra mi je ma koi gi manipur gi sangai ra ba doctor amagi manakta wakhal gi doctor ma manakta chatpa yare na khal Dilika gi sei ukre ko Dilika miss ai gi sei do ubidra ba hai birak pa male aduga kumam bimolata mama bu sutaram noksari lounam tauduna thamoi bu huraga hai ba isai do khanbirai lounam tauduna thamoi bu huraga hai ba isai se kanana sakpadi oiduino mama ado mama na khangba seisakpi oraga di hai biraga di khoina horen sei se collection tawjaba da yam nungai jadoini mayam leptana khanbiyo mayam gi thamoi da fawa matam gi ba waraba sugumba mikup asida manipur gi sugumba yam awa ana taraba matam asida haktang awa basing do kauk thongna ba gi damang matam gi oina Diamond TV na mayam gi thawgal tawduna lakli aduga masida saruk yabiri ba chinnaw singbu hanna na thagat chei soi dena Diamond TV gi sugumba
mayam gi live streaming tawra kanda wa pothafam oiriba sugumba YouTube channel da lengsan birakliba video khudimokpu amuk hanna ta thagachai sei sungsoi soidana mayam na changbirako matamda khangena habagi thamoi da thajai aduga ibung Shakespeare kakana bema nusibasu kaide haiba isai si oidoini spelling da khajitang soiba male do isai sinena dum khanjare haibadi makha tarak pasida ko nusibasu kaide haiba yaureba achomni thoibusu taram noksari aduga aina nusijabi khanbirai mathang mathang ibung joy moirang them aphawna sakpa nangna aigi damak lepiraba nangna aigi damak hingbiraba nakanda gi wang laba chingsang kaya koi ke hetare koi gi puspana hojik sakhi bisai do oidabani chingjauna nalladi singsoi soidana sigani aduna koi gi nungsibase thamoida nungsibiu mapan thongna phongdok piganu haibasina ina mayamda sei khanbirakliba viewers sing da thamjening wafamse thamoida chena thambiu mapan thongda uthok piganu uthok taragadi ulliba miduna nangi nungsibabu mirai ko matamda thamoida saaga lehawni maduna hena awafam tagani haibasini aduna mayamna khanbirakliba bemana khoi nungsibasu kaidi ka nungsibasu kaidi kan toriba matam jigi saini khoi nenega bungoga gi wari ni haibtare hoi tontang ngasidi mayam gi sei khanba oina ताजरगे मयाम की दमक सांस पिजरगे हाइबिरे वफम सिगी दमक त सुहाना न थागचरी दुगा विद्यापति थौनाउजम बोबिन गी संचंगलेनी आइगी हिंखोलदा तवै सै हाइबिरे दुगा सोनी ओइखिबद नंग हाइबै सै दो खनबिरे अदुदि अहान बगी सै तामिन नबगी थौरांग ओइना मुंग तवरसे को तामिन से कोइ अहान बद नाइतोम साथपि हाइबो ngसाइगी अहान ब viewers ना खनबिरखिबै सै दो मयाम तामिना गने खले मरक्सिदा कोइगी मयाम गिदी मैडम कोइगी न इचे नंदिनी सु लाइव यावबिरे याम नुगाइजरे इचे तराम नोसरी नौपा मदी ननाव अनिना लेबाक निबे इसै साइ ख्रेंग असि हाइबदो तामिना से हाइबिरे Kelvin Laishram Kukilen gi saidi thabagi ayabaduma Diamond TV da laite ngakbi gani ibung charat chongtham kasar akhoi matam mayam da akhoi gi wari watai sanabagi matam nina akhoi na sumayam da khangan janing ba haijaning ba dudi kaino haiba tardi Diamond TV habisi humanitarian channel ni Manipur da han ba humanitarian channel ni ko channel sidai sida mayam na khanbirak pa mayam ga pam da tongan ba akhoi gi item mayam ama ga loina na akhoi sandok chabani adu hairiba item sing sidai sida akhoi communal oiba yaba aduga tongan ba mi amada sokpa communal amada sokpa jati amada sokpa dugumba isai oiba tardi hairiba sing adu khoi madu mayam gi mafam da thonghanjade haiba tare madu gi damakta ngakpi gani tobudabu mayam da thogat pa yaba mayam bu sengot pa yaba leba asibu ingna tapna waraba sing asibu fan midana ba amatto ibagi unity sagat pada sugumna Diamond TV channel na mayam gi damakta kona duna chulangli ho to honse kona jakigani maram sina mayam nasu isai khanbirak matamda akoigi warba mi amabu semgat biba yaba isai du singchoi chodana khangat khanbirak kana habagi thamoida thajabagalona na mayam da nong nang singjare pumda makpo nauna sangbira iba mayam bu sutaram noksa bagaloina na ahan bagi marup ambika gi sei se mayam gi comment sum yeng ne na makha dar ko sei su thana na ba thorang su tawse do naitom chatpi haribe sei तामिना से यामना फजबि सैनी मालेम लेबगी खोंजेल दा सकलिबे इसै कुदोल तमजरा के हान बोइने इसै सिमा मयाम नुगाइना तामिनारसे इसै से अबुंवाई गी मयेकता आर के मैसनामना थवाई हापीबे इसैनी कुदोल तमजरी
Say si taba dum nungai ko na res. mayam na kambira ko sei sin siyam na tabar nungai ba wakal no thopo ngatani wakal Hoi. sabi sing gidamukta di Koi maru ambika na sar gi mingam ta haibiro on haibirame ngasai du zohogdre. aigi mingse naresh sagol sem mayam na naresh haraga yam samna mana kaungai hai tare Thagat chari mayam yame adum khara laibiriba sound taba yam nungai tin haibire do amomo taba nungai ta ba se he he Hodong lamboi ba haiba ID ni yam phajai ni sei maming sem ngak pa ai duni tawri se mayam na kambira ko da yam nungai Mama baba na na traga so pupu bok na thonbi ba minglen phajaba amadi lerangani ko ado he ID si de he happy ra di yam nungai dong ni
Denny Lightstrom Taram Nokchari BB 1C Mayam Inaw Thosom Diamond TV Changbirak Libe Sky Sky Bataram Nokchari Tom Tin I am Lightstrom Yo Yam Tai ko Thank you, thank you. Yam Thagachari, Yamna Thamoidagi, Harko Mali, Yamna Taram Nokchari. Aduga MK Rosima Sar Anoba Nares Thagachari, thank you. Ibung Dhamen Naurem Kay Lamdainu Haina Sohang Bida Aise Kaino Dagine, Bishnupur District Ki, Dugum Bazaga, Kungandu Dagin Haitari. Ming se hai re ko wan sina sohange do ming hai re Mayam Mingidamaki Horan, Hogi program Hobuda, Loibuda, Mayam Pazana, and Mayam Hobuda, Gominasi, live streaming Simpana, Satabayano, Mayam Sumating, Pangigani, Mayamgi, so good people, Mayam, no support of Maram Nasi, Mayamgi Mang, the Tuokan, the Sugumba, Mayamgi Torom Pumpana, Sabang Bani, have a Mayam from the Tamjaga, Mayam, Haning Islet and attack from Luxury. Kim Kuman sunga si dia dung tana yoksan bire lab zata am noi zai sei khan bati nang kidabasu yae dubu mayam na khan birak pa phaja phaja bai sei mayam amang jing na reski khutta laigre mathang adum thajara ge ngai minasi Ratan Taram Noksari mayam Taram Noksari no changbira khaba viewers sing Mama Rani Bla lai sang them lai birame ming chitha nandha basum yeng jabani Namak Namak Taram na di Oksari ni Nene Aruni Akoizam Sony Puff Warrior I say Kanjage Tungnaroi Haiba Kang Yam Pazabi Shani I never see how Zaba Nares say Kambra Yam Pazaba Matam when Angar game at the Siam Tarakpa was also Mikwan and Sakpa of the Yang Sinega my Salaponodo Tungnaroi Haina Kangna nung sikhi nang buay na nung sikh nang buay na kanano koy na koy maruf Puff Warrior na nung sikhi ba mi si kanano aduga madu kaino haibadum tang kamena thambira magadi yeng lusing na sinasu mating pangba yabale ragadi akogi side ju mating pangjiga haibtare aduna sung soi dan thambira kana haibagi thamoi de thaje Aduga ibung Somananda Okram good afternoon ibung Taram Noksari Mayam left na chang kogi viewers sing left na changbirai mayam thagachai mayam gi support obi basi sukimati haningai letana thagat phong lokchari Mitlaubi adagi Soibam Sila Nabakishore Karamsa mayam khuding magtaram no uksa bagaloina na mathangi sei amu khudol tamna bo hana jage mathangi sei bung bim sen sarung bamgi Surma Amadi Lenin Kashar Ani Puna Sakmina Ba Isai Oiduini Singel Laktagi Athoibi Saine Mayam Pungphana Sei Sitamina Gani Mayam Wakalda Wabale Tane Sei Pungphana Taminasi Kudol Tamjage Bung Bim Sen Akhan Birakli Ba Isai Puna Muktaminasi
ꯄꯪꯂꯕ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯊꯃꯣꯏꯗꯨꯗ ꯉꯥꯎꯖꯔꯤ ꯂꯩꯇꯦꯡꯕꯤꯔꯣ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯊꯃꯣꯏꯗꯨꯗ ꯍꯥꯏꯖꯔꯤ ꯑꯣꯏꯅꯤꯡꯕꯅ ꯅꯪꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯅꯨꯡꯁꯤꯒꯤ ꯏꯔꯣꯜ ꯅꯨꯡꯗ ꯂꯦꯡꯗꯅ ꯂꯩꯍꯟꯅꯤꯡꯉꯤ ꯑꯣꯏꯍꯟꯕꯤꯔꯣ ꯑꯩꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯊꯥꯂꯣꯏ ꯂꯦꯡꯗꯅ ꯂꯩꯖꯔꯒꯦ ꯃꯄꯣꯛꯁꯤꯃꯒꯤ ꯅꯥꯐꯝꯗ ꯑꯣꯏꯍꯟꯕꯤꯔꯣ ꯑꯩꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯊꯥꯂꯣꯏ ꯂꯦꯡꯗꯅ ꯂꯩꯖꯔꯒꯦ ꯃꯄꯣꯛꯁꯤꯃꯒꯤ ꯅꯥꯐꯝꯗ ꯁꯤꯡꯂꯛꯇꯒꯤ ꯑꯇꯣꯏꯕꯤ ꯍꯥꯜꯂꯩꯔꯥ ꯄꯥꯡꯈꯛ ꯑꯣꯏꯔꯤꯕꯤ ꯅꯃꯨ ꯇꯥꯏꯕꯪ ꯀꯅꯥꯅ ꯅꯪꯕꯨ ꯂꯧꯕꯗꯤ ꯃꯇꯤꯛꯂꯥ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯅꯤꯡꯊꯤꯔꯛ ꯁꯦꯝꯅꯤ ꯅꯍꯥꯛꯀꯤ ꯅꯨꯡꯖꯥꯏ ꯌꯥꯋꯥ ꯁꯦꯡꯂꯕꯤ ꯃꯥꯃꯨꯅ ꯄꯤꯊꯣꯛꯄ ꯊꯃꯣꯏꯁꯦ ꯊꯃꯣꯏꯁꯤꯅ ꯊꯥꯗꯣꯛꯆꯔꯣꯏ ꯅꯪꯕꯨꯗꯤ ꯑꯩꯅ ꯀꯤꯁꯤꯜꯂꯒꯦ ꯅꯨꯡꯁꯤ ꯐꯤꯖꯤ ꯊꯃꯣꯏꯗꯨꯗ ꯑꯩꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯅꯕ ꯊꯃꯣꯏ ꯑꯅꯤ ꯈꯨꯠꯁꯝꯅꯅ ꯆꯠꯃꯤꯟꯅꯁꯤ ꯊꯨꯡꯅꯅꯕ ꯑꯣꯏꯖꯔꯒꯦ ꯅꯪꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯂꯣꯏ ꯂꯦꯡꯗꯅ ꯂꯩꯕꯤꯔꯣꯅꯦ ꯃꯄꯣꯛꯁꯤꯃꯒꯤ 이나ꯛꯇ ꯑꯣꯏꯖꯔꯒꯦ ꯅꯪꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯂꯣꯏ ꯂꯦꯡꯗꯅ ꯂꯩꯕꯤꯔꯣꯅꯦ ꯃꯄꯣꯛꯁꯤꯃꯒꯤ 이나ꯛꯇ ꯁꯤꯡꯂꯛꯇꯒꯤ ꯑꯇꯣꯏꯕꯤ ꯍꯥꯜꯂꯩꯔꯥ ꯄꯥꯡꯈꯛ ꯑꯣꯏꯔꯤꯕꯤ ꯅꯃꯨ ꯇꯥꯏꯕꯪ ꯀꯅꯥꯅ ꯅꯪꯕꯨ ꯂꯧꯕꯗꯤ ꯃꯇꯤꯛꯂꯥ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯅꯤꯡꯊꯤꯔꯛ ꯁꯦꯝꯅꯤ ꯅꯍꯥꯛꯀꯤ ꯅꯨꯡꯖꯥꯏ ꯌꯥꯋꯥ ꯁꯦꯡꯂꯕꯤ ꯃꯥꯃꯨꯅ ꯄꯤꯊꯣꯛꯄ ꯊꯃꯣꯏꯁꯦ Okay. ꯏꯁꯩꯁꯦ ꯂꯣꯏꯕꯒ ꯈꯪꯍꯧꯗꯦ ꯐꯖꯩ ꯏꯁꯩꯁꯤꯁꯨ ꯐꯖꯩ ꯑꯅꯤꯁꯨꯕ ꯏꯁꯩꯁꯨ ꯃꯌꯥꯝ ꯃꯄꯨꯡ ꯐꯥꯅ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯃꯦꯟ ꯁꯨꯝ ꯃꯊꯪ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯦꯛꯁꯄꯤꯌꯔ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯝꯒꯅꯤ ꯑꯩꯒꯤ ꯂꯝꯁꯤ ꯂꯥꯞꯄꯤ ꯍꯥꯏꯅ ꯏꯌꯥꯝꯕ ꯍꯦꯛꯇ ꯍꯥꯏꯖꯟꯕꯨ ꯍꯣꯏ ꯏꯌꯥꯝꯕ ꯁꯦꯛꯁꯄꯤꯌꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯥꯔ ꯁꯦꯛꯁꯄꯤꯌꯔ ꯍꯥꯏꯅ ꯍꯥꯏꯔꯕꯅꯤꯅ ꯑꯣꯖꯥ ꯁꯦꯛꯁꯄꯤꯌꯔꯅ ꯑꯩꯒꯤ ꯂꯝꯁꯤ ꯂꯥꯞꯄꯤ ꯆꯨꯝꯃꯦ ꯑꯩꯒꯤ ꯂꯝꯁꯤ ꯂꯥꯞꯄꯤ ꯀꯩꯒꯤꯗꯃꯛꯇ ꯁꯤ ꯇꯥꯟꯅ ꯂꯥꯛꯏꯅꯣ ꯍꯥꯏꯇꯥꯔꯗꯤ ꯚꯤꯌꯨꯋꯔꯁꯤꯡ ꯂꯤꯛꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯗꯥꯏꯃꯟ ꯇꯤꯚꯤꯅ ꯍꯣꯠꯅꯖꯔꯤꯕꯁꯤꯡꯁꯦ ꯃꯄꯨꯡ ꯐꯥꯅ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯥꯞꯄꯁꯨ ꯂꯥꯞꯅ ꯑꯔꯥꯞꯄꯗꯒꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯦꯟꯅꯅꯕ ꯍꯣꯠꯅꯖꯕꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯚꯤꯌꯨꯋꯔ ꯃꯌꯥꯝ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯃꯦꯝꯕꯔ ꯂꯩꯔꯤꯕ ꯃꯌꯥꯝ ꯃꯔꯛꯇ ꯔꯣꯃꯦꯁ ꯂꯥꯏꯔꯦꯟꯁꯨ ꯌꯧꯁꯤꯟꯕꯤꯔꯦ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯦꯟꯅꯔꯤ ꯅꯤꯡꯊꯧꯖꯝ ꯗꯥ ꯅꯔꯦꯁ ꯎꯗ ꯀꯨꯏꯔꯦ ꯍꯥꯏꯁꯦ ꯈꯪꯅꯕꯤꯕ ꯃꯥꯜꯂꯦ ꯀꯩ ꯄꯥꯎꯈꯨꯝ ꯇꯧꯕꯤꯅꯤ ꯑꯩꯅꯁꯨ ꯂꯥꯞꯅ ꯎꯗꯕ ꯀꯨꯏꯔꯦꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯦꯗꯥꯝ ꯁꯣꯔꯣꯕꯂꯥꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯅꯧꯕ ꯏꯄ꯭ꯋꯥꯁꯦ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜꯅꯤ ꯊꯥꯒꯠꯆꯔꯤ ꯂꯩꯁꯥ ꯈꯨꯃꯟ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯁꯩ ꯈꯟꯕ ꯉꯁꯤꯁꯨ ꯅꯪꯍꯧꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯃꯌꯥꯝ ꯃꯊꯪꯗꯗꯤ ꯏꯁꯩ ꯈꯟꯕꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯥꯏꯚ ꯇꯧꯗ꯭ꯔꯤꯉꯩꯗꯒꯤ ꯃꯌꯥꯝꯅ ꯉꯥꯏꯕꯤꯔꯝꯒꯅꯤꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯉꯥꯏꯍꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯚꯤꯌꯨꯋꯔꯁꯤꯡꯁꯤꯅꯤ ꯑꯣꯖꯥꯁꯤꯡꯁꯤꯅꯤ ꯃꯈꯣꯏꯒꯤ ꯂꯤꯁꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯁꯦꯝꯃꯒ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯃꯊꯪꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗꯗꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯚꯤꯌꯨꯋꯔꯁꯤꯡꯁꯤꯅ ꯏꯁꯥꯒꯤ ꯊꯃꯣꯏꯗ ꯂꯩꯕꯗꯣ ꯑꯗꯨꯒꯨꯝꯅ ꯂꯩꯔꯀꯥꯟꯗ ꯈꯟꯃꯤꯟꯅꯁꯤ ꯃꯗꯨ ꯃꯄꯨꯡ ꯐꯥꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯊꯧꯔꯝ ꯇꯧꯖꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯁꯦ ꯅꯔꯦꯁꯀꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯕꯗꯤꯅ ꯈꯪꯗ꯭ꯔꯦꯀꯣ ꯑꯩꯒꯤꯗꯤ ꯃꯌꯥꯝꯅꯒ ꯁꯨꯝ ꯏꯁꯩ ꯃꯇꯦꯛ ꯑꯃꯒ ꯉꯪꯕꯤꯔꯛꯑꯣ ꯀꯥꯟꯅ ꯍꯥꯏꯕꯁꯦ ꯏꯁꯩ ꯉꯪꯕꯤꯔꯛꯑꯣ ꯀꯥꯟꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯑꯗꯨꯒ ꯈꯪꯕꯤꯗꯅ ꯍꯥꯏꯔꯛꯏꯅꯦ ꯍꯥꯏꯕꯁꯦ ꯈꯜꯂꯨꯕꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏꯌꯦꯕ ꯌꯥꯝ ꯑꯄꯦꯟꯕꯗꯣ ꯑꯣꯏꯖꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯥꯏꯅ ꯃꯤꯁ ꯃꯔꯛꯇ ꯃꯤꯁꯀ ꯁꯥꯔ ꯅꯔꯦꯁꯀ ꯏꯁꯩ ꯐꯖꯕ ꯑꯃ ꯈꯟꯕꯤꯔꯛꯑꯣ ꯇꯥꯖꯒꯦ ꯍꯥꯏꯁꯦ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯌꯦꯡꯖꯒꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯏꯁꯩꯁꯦ ꯊꯥꯕ ꯅꯪꯍꯧꯔꯣꯏꯗ꯭ꯔꯥꯅ ꯁꯨꯝ ꯁꯛꯇꯕꯩ ꯋꯥꯅꯤ ꯏꯁꯩꯗꯤ ꯌꯥꯝ ꯁꯛꯅꯤꯡꯉꯤ ꯄꯣꯠꯅꯤ
hay bay taba thaga chari mayam duga RK Kunung Sanana pabung ake kunung sara pabung koi taram nok cheri duga ibu taram nok pi bagina mutta pabung ko haninga litana thagat phonuk cheri thaga chari marup sandia waikhom yam kuire lab da sumna thengna kidaba ngasi di lab yaw birak pa haninga litana thaga chari sanare suwa sengang bayam nungai je bire thagat cheri hay bai to mayam gi seba to minabada mayam na taram nok pi ba duga mayam na thagat pi ba masine koi viewer singna koi bu thagat pi ba suga koi bu taram nok pi bagi maram na matam koi na sang na Diamond TV mayam gi seba to pung pha na namgadori base madu gi namukta shoda thagat pagalona thawni jari nares kim khuman na poinam set khre ngan na sula e hairaga isai na moi hai hai bire isai je tabadi nang du sidi ngasai gi isai hobadai loi bau taba nang du sidi mama susila mama se kasarda gi ni nares oh hoi singha ase kasarda sumaina koi gi lei ba koi gi pai cha chin naw sing kasarda lei khraba chai ki age mamang da lei khraba koi gi ma ibel duga ipai al sing se singha se sumaina I ne ado koi gi manipuri ba singha ka khene duna ima bu haninga letana manipur dagi taram nok cheri thagat phunok cheri aduga I am laisram ibung sina rang prize phangkiba mali habire hoi ngarang se irabot day celebration sigi thorom siga mari leina na haiba tare koi gi pabung robindro social worker sina koi gi press ki leiba press media gi leiba mayam sida ka thok saba haiba tare pabung gi thamoi na penjaba amaga loina na ngarang gi thorom da koi Diamond TV gi staff ani aiga koi ibung binod kada simaina kudol pot bibirak pani thagachari pan birakpa nares comment di pari gai loi roi ado mayam gi comment je isai si tharak de haba gi amu complaint lakti ngai di isai su marak marak ta thajalo se ko natraga di hore complaint jaba se nuai te ba je mayam punna tamina gi dori bese yamna phajaba isai ne koi gi kanuna khanbirak pa angam sagakpam anjana khanba anjana khanbirak pa isai ne koi miss nimla na sak pe isai sida yam ngaujabani bung se isai mayek sida yam ngawani se do thamoi da panbiram gane khali se mayek se hana tamina gani isai se nimla na sakpa dai hendok tana ko isai se ngangbada da sai ba singer sidagi aini hena bu sakhrabra na ina sum khalle do adum ngangda bi do khudol tamjarage mayam gi viewers gi interest ta viewers gi am ta comment tang thambiu koi isai se koi gi anchor sidagi koi mayam punna tamina se habran tragana mayam na asi direct one isai one mayam punna ta se habra mayam gi sakmandana may kaur bi isai ne nares saktabna phado mala e wakhanda ko isai mek se ai samang ni ijabani duga ibung Binod Kumar Saramana music direction PB bane bako duga koi miss nimla na sakpa isai ne do isai sida ngaudana koi ibung anjan se khangde nom natra nom di isai se taba phangdana leimai da tar leram basu khangponte aduna probak thajan gimna phado mala e wakhanda tamina si mayam koi gi nimla gi sai nimla gi sai hana mayam punna sa phungnes
Iche Prabhavati Likmabam, good afternoon, Ise, Taram Noksari. Kim Kuman say Kanba Nangraso, Sagan Badia, Ya, the Malay, Sen Rupi, the Ya, Say, some noise like Padoina, Nangzarake, say Gidi, Kaigino, I can say Nang Hodragadi Horian, say, Tarak, they have been white of Angaloina, like you do Yamuiza de Baduna Mayamgi, Penaba Towel, Tozakanda, Hena Munui boy in about when a Makada Musamzan Zarake, have a Pumsioina, Tamzari, Aduga Anoba, where I did Masanju. Isay mati amata hai sanju ga sing asi ahan boy na thing na jabo oidui ne bo go da taram uchai khoi Diamond TV gi maikai de gi nauna khoi live streaming le changbi raktuna saru yaminari bechina singbo thagat phonok chai makata na program kaya da sungsoi soi na saru yaminasi yasu yagana hena thamoi da thajai aduga matam chana suguma tharama sibu yawi raktuna pung pha be gi ramta Diamond TV gi maikai de gi thagat phonok chari Ise mayamgi marakta ise ngathe Maria Somani se su yoksan bire ngasi live chat nang nanaba ado isai gi khoida be isai daba phangkhidra su ko mayamna khanbirak pa isai phaja phaja bo ina taminasi yam nungai je atheng bada farak pa thabal adum leibani ekoi marakta lakhigani yoksinarakigani mathang mathang ai bire tomthinna soi drabani yam sumi Wanau Maitei Anoba Yabi Rakrabasingom W na now Maitei Haido Bunigo say I can say Hogi may say Samzana give dana idea away Atopa away tribe is still now sing Mingo or Zala and Kalore do the last time Maitei or Ambassador I can only young Pakanda di now W na now Maitei Habido Maliboko. I'm no Izita Ram Luxury. Mana gaiti mang di hai gaiti se mayam thinari ba male phangbira ba male hujikti thagachari somlin thoi thagachari marup sandia waikhom mama Susila Singha singleme haibire mayam na taram na upiba mayam gi thogol tawjaba phangjaba haingai letana thagachai maka taba Thorong kaya da mapung phana saru yaminasi khoi gi mayam gi thogol tawjage thagachari mama ngobi ngasi sei phajaba ama khallage khalambani adubu matam si thengkhre isanoina isei phajaba sakpiro mama nuksina tarage haibire madugi matam lakani ngai bakallaga khoi gi kenter phangi haiduna mayam punna ngai bakallaga de susoi soidana ngasi gi leiri ba anchor singdagi mayam gi thogol susoi soidana tawjagani Ado mathangi isai se kanana khanbirak koi duino ichema graitina khanbirak pa choi rabi haiba isai matamamada super hit tatkiba amna fajaba isai ne akoina su yam leptana ta kiba gari thawrasu tummazu chatlasu yamna khudimangna tam ko ta ki bhai tare yamna popular oiba koi isai ne mayam punna taminasi isai se koi gi taba kanda thamoi sungsoi soidan nokthokani pakhang sing lesabi sing Inausa Lisam, good evening, Taram Noksari say Tadringa, do Joy Rabi, Gaitri and Komna Kalak Pay say, see, Mayam Amo, I have Mutaminarsi, Udol Tamzage, Susmita, Linda, Chitra, Pusparani, Sori, Suren, Bitan Songtam, Apun Bagi Konjelda, Abungwaina, Serengba, Aduga. Music the boy malang ba madira horro anina music PB ba isay ni kudol tamjari mo isay simutaminasi Laglo ay gipamu ba nangbu lauro ay githamoy pumba Laglo ay gipamu ba nangbu lauro ay githamoy pumba Tambiro nung sibado naning tamna Kisin biro jet na
Joirabi nangi samlando Haidoptage ikutsina Uhalage ngasidi na famda Malim ki fajabasu Loy naidravon si pagduda Pudo na chatlagani Nambu Pantung tana Naujaribi aigi thamoshida Faurakliba nangi nushibase Garam fongla sige na famda Ikai khangda bini haira dhara Naujaribi aigi thamoshida Faurakliba nangi nushibase Garam fongla sige na famda Ikai khangda bini haira dhara Hangduna layramba aigi punsise Nungsibi nangi nungsibana Thamoida tumna mensin kare Leplabani ko jinglon mapangum Hangduna layramba aigi punsise Nungsibi nangi nungsibana Thamoida tumna mensin kare Leplabani ko jinglon mapangum Aitana nangbu nungshibadi Oy hanganu ko mapakuding Nangi thamoiga aigi hakchanga Khaidok na gumsi kairaunung Nangi ratauda ngaujaribini Jamlabi aigi punsina Nakushamduna lamjing birone Telaba punsi khomjata Pukning wakalani gi arek famdi Oi nam le nung sibi na hangna Lâu năm kaya na halaba tay banda Pitong labani sing la thamoy shewa Lang lo nung sibi Tam direge loy nai de nung sibada Dilaba punshi khomchen sida Thengari do ngasidi nang ai Karam na fongla sige na famda Nungshiba Nagtagi wakhal khalingay Kaururi awabasu Shangbirone ngasidi thamoy se Nushigi machu kaya Ito khare thamoy dadi Nushigi wahay kaya Shairing bishu natabay Marup Khetri Mayum Sangita Taramna Uksari Tomtin Yung Khaibam Madam Pusparani gi isai last ta sakpado adu oina aina khanbani khallaga tajarage bine Question show dana thangal aduna fare Sebastian Vettel
ꯑꯗꯨꯒ ꯂꯩꯅꯥ ꯆꯅꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯅꯧꯅ ꯆꯪꯕꯤꯔꯛꯈ꯭ꯔꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯌꯥꯎꯕꯤꯔꯛꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯕꯤꯕꯤ ꯃꯦꯗꯤꯛꯀꯤ ꯏꯁꯩꯁꯦ ꯀꯃꯦꯟꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯃꯤꯁ ꯄꯨꯁꯄꯥ ꯅꯪꯒꯤ ꯕꯦꯔꯤ ꯑꯣꯜ ꯁꯦꯠ ꯁꯣꯡ ꯑꯃ ꯑꯣꯏꯔꯤ ꯑꯣꯏꯔꯤ. ꯚꯣꯏꯁꯇ ꯗꯦꯗꯤꯀꯦꯠ ꯇꯧꯕꯤꯔꯣ ꯄ꯭ꯂꯤꯖ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯍꯟꯖꯔꯛꯀꯦ ꯑꯩꯅꯁꯨ ꯄ꯭ꯔꯦꯁꯔ ꯄꯤꯖꯒꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯇꯧꯒꯦ ꯑꯩꯈꯣꯏꯒꯤ ꯁꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯚꯤꯌꯨꯋꯔꯁꯤꯡꯒꯤ ꯕꯤꯍꯥꯐꯇ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯕ ꯂꯦꯚꯦꯜꯗ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝ ꯃꯤꯀꯨꯞ ꯑꯗꯨ ꯉꯥꯏꯃꯤꯟꯅꯁꯤ ꯃꯍꯥꯛ ꯁꯛꯇꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯗ꯭ꯔꯦꯗ ꯅꯣꯡꯗꯝꯕ ꯍꯥꯏꯗꯨꯅꯤ ꯇꯧꯔꯤꯁꯦ ꯃꯤ ꯇ꯭ꯋꯤꯟꯗ ꯃꯥꯟꯅꯅ ꯎꯔꯦ ꯍꯥꯏꯗꯨꯅꯤ ꯃꯥꯅꯦ ꯅꯣꯡꯗꯝꯕꯅ ꯇꯝꯃꯝꯕꯅ ꯑꯃ ꯕꯤꯗꯤꯅ ꯇꯝꯕꯅ ꯑꯃ ꯑꯩꯅ ꯊꯝꯕꯅ ꯑꯃ ꯈꯟꯕꯅ ꯃꯥꯅ ꯑꯃ ꯈꯜꯂꯦ ꯑꯗꯨꯅ ꯇꯧꯅꯔꯤ ꯐꯤꯕꯝꯁꯦ खरा थोकनी खरा तौरकदी इनाउचा लिसम ngasai yam adum samna adum tensin na hajarabada oja taptagi saise Diamond TV dadi khongjade masigi khongbugi ayabadu leizade na smaina tentakna thamjage thagachari ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯏꯁꯩ ꯃꯨꯛ ꯇꯥꯃꯤꯟꯅꯅꯕ ꯇꯧꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯒꯤ ꯌꯥꯝꯅ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯣꯃꯀꯨꯃꯥꯔꯅ ꯁꯛꯈꯤꯕ ꯂꯝꯖꯤꯡ ꯃꯩꯔꯥ ꯍꯥꯏꯕ ꯏꯁꯩ ꯃꯇꯝ ꯑꯃꯗ ꯂꯩꯕꯥꯛ ꯑꯁꯤ ꯀꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯊꯧꯗꯥꯡ ꯂꯧꯔꯒ ꯑꯣꯖꯥꯅ ꯂꯦꯡꯈꯤꯕ ꯏꯁꯩꯅꯤ ꯌꯥꯝꯅ ꯐꯖꯕ ꯏꯁꯩꯅꯤ ꯈꯟꯕꯤꯔꯛꯄ ꯏꯆꯦꯃ ꯒꯤꯇꯥꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯑꯗꯨ ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯂꯝꯖꯤꯡ ꯃꯩꯔꯥ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯁꯤ ꯚꯤꯌꯨꯋꯔꯁꯤꯡ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤ ꯇꯥꯔꯒ ꯋꯥꯔꯕ ꯊꯃꯣꯏꯗꯨ ꯄꯨꯟꯅ ꯐꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯨ ꯊꯝꯖꯒꯦ Saklakle mairi she umlamba haurakle miyam she tumlamba Saklakle mairi she umlamba haurakle miyam she tumlamba Shikani hai basukira kare kakhare thawai supamudana Shikani hai basukira kare kakhare thawai supamudana Kendraba miyam di ihauda lamjingi maira to paiduna Saklakte mairi she umlamba haurakle miyam she umlamba Shikani hai basukira kare ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯕꯨ ꯈꯪꯗꯅ ꯂꯥꯟꯐꯝꯒꯤ ꯃꯁꯛꯄꯨ ꯎꯠꯂꯕ ꯅꯨꯡꯁꯤꯔ ꯄꯣꯛꯅꯐꯝ ꯂꯝꯗꯝꯁꯦ ꯀꯂꯝꯁꯤ ꯃꯤꯇꯣꯞꯅ ꯌꯣꯠꯇ꯭ꯔꯤꯉꯩ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯕꯨ ꯈꯪꯗꯅ ꯂꯥꯟꯐꯝꯒꯤ ꯃꯁꯛꯄꯨ ꯎꯠꯂꯕ ꯅꯨꯡꯁꯤꯔ ꯄꯣꯛꯅꯐꯝ ꯂꯝꯗꯝꯁꯦ ꯀꯂꯝꯁꯤ ꯌꯣꯠꯇ꯭ꯔꯤꯉꯩ ꯃꯤꯇꯣꯞꯅ ꯑꯃꯨꯛꯇꯗꯤ ꯇꯥꯕꯤꯌꯨ ꯂꯩꯁꯦꯝꯕ ꯄꯣꯈꯥꯏꯗ꯭ꯔꯤꯉꯩ ꯑꯊꯨꯝꯕ ꯃꯩ
ꯄꯤꯔꯛꯇꯔꯦ ꯂꯣꯏꯔꯕ ꯃꯄꯣꯛꯁꯦ ꯁꯤꯔꯁꯨ ꯑꯍꯤꯡꯕ ꯑꯣꯏꯍꯜꯂꯨ ꯍꯥꯡꯂꯝꯃꯨ ꯄꯨꯋꯥꯔꯤ ꯂꯃꯥꯏ ꯑꯃ ꯏꯔꯝꯃꯨ ꯍꯤꯡꯂꯤꯉꯩ ꯈꯔꯗꯪ 시라가 로이라바 마포시 시라수 아힝바 오이할로 항라무 부와리 라마이 아마 이람무 힝링아이 카라당 둥람삿 니롤기 옌두나 칼람무 미양기 미쿠 마땅 둥람삿 니롤기 옌두나 칼람무 미양기 미쿠 마땅 Saglakling may diseng Pumlamba Haurakling Niyamseng Pumlamba Saglakling may diseng Pumlamba Haurakling Niyamseng Pumlamba Sigani hai basukirak tare Gaskare thawai supamudana Sigani hai basukirak tare Gaskare thawai supamudana Pindraba miyam di ihauda Lamjingi maira to paiduna Saglakte mairi se umlamba Haurakte miyam se umlamba Sigani hai basukirak tare ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯇꯥꯕꯗ ꯀꯟꯅ ꯊꯥꯃꯤꯟꯅꯔꯤ ꯊꯨꯛ ꯂꯥꯎꯕ ꯑꯗꯨꯝ ꯐꯥꯎꯕ ꯏꯁꯩꯅꯤ ꯑꯅꯧ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯆꯪꯕꯤꯔꯛꯄꯀꯣ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯃꯤꯡꯁꯦ ꯄꯟꯒꯦ ꯇꯧꯕꯅꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯦ ꯇꯥꯟꯅꯕ ꯉꯝꯗꯦ ꯑꯗꯣ ꯆꯤꯡꯈꯠꯂꯒ ꯍꯦꯛ ꯌꯦꯡꯕꯗꯁꯨ ꯍꯦꯛ ꯃꯇꯝꯁꯦ ꯂꯧꯕ ꯀꯣ ꯒꯦꯞ ꯍꯦꯛ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯃꯛꯄꯨ ꯈꯔ ꯑꯗꯨꯝ ꯎꯖꯔꯤꯕ ꯃꯌꯥꯝ ꯆꯤꯊꯅꯥꯟꯗꯕ ꯃꯤꯡ ꯄꯟꯕꯤꯔꯛꯇꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯊꯝꯕꯤꯒꯅꯨ ꯑꯗꯨꯃꯛ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯃꯈꯥ ꯇꯥꯅ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯔꯣꯅꯦꯛꯁ ꯀꯣꯟꯖꯦꯡꯕꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯣꯇꯨꯝ ꯄ꯭ꯔꯣꯃꯤꯂꯥ ꯆꯅꯨ ꯑꯗꯨꯒ ꯁꯥꯔ ꯑꯦꯟ ꯕꯣꯏꯅꯥꯎꯁꯤꯡ ꯉꯁꯥꯏ ꯎꯖꯈ꯭ꯔꯦ ꯉꯁꯤꯗꯤ ꯏꯁꯩ ꯈꯟꯕ ꯅꯪꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯀꯃꯦꯟ ꯇꯧꯕꯤꯈꯤꯕ ꯃꯥꯜꯂꯤ ꯃꯃꯥꯡꯗ ꯑꯗꯣ ꯑꯗꯨꯝ ꯍꯥꯏꯍꯧꯗꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯎꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯕꯣꯝꯕꯦ ꯃꯤꯊꯥꯏꯕꯨꯁꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡꯁꯤ ꯌꯥꯝ ꯐꯖꯩ ꯇꯣꯝꯊꯤꯟ ꯌꯨꯝꯈꯥꯏꯕꯝ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡ ꯁꯦꯛꯁꯄꯤꯌꯔ ꯅꯧꯅ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯆꯪꯕꯤꯔꯤꯕꯁꯤꯡꯕꯨ ꯍꯟꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯩ ꯑꯕꯗꯨꯜꯂꯥ ꯃꯔꯨꯞ ꯑꯝꯕꯤꯀꯥ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯆꯥꯠꯁꯤꯡ ꯇꯧꯔꯛꯄꯁꯦ ꯑꯩꯈꯣꯏꯁꯨ ꯇꯥꯟꯅꯔꯒ ꯌꯦꯡꯕꯅꯤ ꯌꯥꯝ ꯋꯥꯅ ꯌꯦꯡꯕꯅꯤ ꯃꯌꯥꯝꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯁꯤꯒꯤ ꯊꯃꯣꯏ ꯄꯦꯟꯅꯅꯕ ꯉꯁꯥꯏ ꯀꯃꯦꯟꯗ ꯊꯝꯕꯤꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯗ ꯋꯥꯔꯝꯃꯅꯤ ꯍꯥꯏꯕꯗꯣ ꯋꯥꯕ ꯂꯩꯇꯦ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯛꯄ ꯁꯤꯁꯤꯅ ꯑꯩꯈꯣꯏꯗ ꯏꯅꯣꯠ ꯍꯥꯞꯄ ꯀꯥꯟꯗ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯁꯦꯕꯥ ꯇꯧꯕꯁꯤ ꯃꯄꯨꯡ ꯐꯥꯔꯦꯅ ꯈꯟꯖꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕꯗ ꯆꯣꯛꯊꯕ ꯂꯩꯇꯦ ꯋꯥꯕ ꯂꯩꯇꯦ ꯋꯥꯔꯁꯨ ꯃꯤꯠ ꯁꯣꯛꯑꯁꯨ ꯂꯦꯟꯁ ꯍꯥꯞꯀꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯝ ꯈꯟꯕꯤꯒꯅꯨ ꯃꯌꯥꯝꯒꯤ ꯊꯃꯣꯏ ꯄꯦꯟꯅ ꯁꯦꯕꯥ ꯇꯧꯖꯈꯤꯒꯦ ꯍꯥꯏꯕꯁꯤꯅꯤ ꯃꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯁꯔꯨꯛ ꯌꯥꯕꯤꯕꯁꯤꯅ ꯑꯩꯈꯣꯏꯗ ꯊꯧꯔꯝꯁꯤ ꯂꯣꯏꯔꯀꯥꯟꯗꯁꯨ ꯂꯣꯏꯁꯤꯟꯅꯤꯡꯗꯕꯒꯤꯀꯣ ꯑꯗꯨꯒꯨꯝꯕ ꯑꯃ ꯈꯟꯖꯕ ꯑꯃ ꯁꯨꯝ ꯂꯩꯗꯣꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯩꯁꯥ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯁꯩ ꯂꯣꯏꯅ ꯐꯖꯩ ꯍꯥꯏꯕꯤꯔꯛꯑꯦ ꯊꯥꯒꯠꯆꯔꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕꯅꯤ ꯕꯤꯗ꯭ꯌꯥꯄꯇꯤ ꯊꯧꯅꯥꯎꯖꯝ ꯑꯗꯨ ꯃꯊꯪꯒꯤ ꯏꯁꯩꯁꯦ ꯌꯥꯝ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯏꯁꯩꯗꯤ ꯃꯌꯥꯝ ꯂꯩꯕ ꯃꯇꯝꯅꯤ ꯌꯥꯝ ꯂꯩꯇ꯭ꯔꯤꯁꯦ ꯑꯩꯅ ꯍꯥꯏꯕꯗ ꯍꯦꯛ ꯁꯣꯏꯒꯦ ꯇꯧꯏ ꯏꯁꯩ ꯌꯥꯝ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝꯁꯦ ꯀꯩꯅꯣꯝ ꯐꯥꯎꯔꯝꯗꯧ ꯃꯥꯜꯂꯦꯕꯨ ꯏꯁꯩꯗꯤ ꯌꯥꯝ ꯂꯩ ꯃꯇꯝ ꯌꯥꯝ ꯂꯩꯔꯛꯇꯕꯅꯤ ꯗꯤꯂꯤꯀꯥꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯑꯃꯅ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯅꯨꯡꯁꯤꯔꯨꯕ ꯊꯃꯣꯏꯅ ꯏꯔꯥꯜ ꯑꯣꯏꯔꯦ ꯀꯅꯥꯕꯨ ꯅꯨꯡꯁꯤꯔꯨꯕ ꯗꯤꯂꯤꯀꯥꯅ ꯀꯅꯥꯕꯨꯅꯣ ꯅꯨꯡꯁꯤꯔꯤꯁꯦ ꯃꯌꯥꯝ ꯀꯃꯦꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯌꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯏꯁꯩꯁꯤ ꯃꯌꯦꯛ ꯑꯣꯏꯅ ꯍꯥꯏꯕꯗꯨꯕꯨ ꯄꯦꯟꯕ꯭ꯔꯅꯤ ꯅꯔꯦꯁꯀꯤ ꯊꯃꯣꯏꯗ ꯑꯝꯇ ꯌꯦꯡ
ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯨꯕ ꯊꯃꯣꯏꯁꯤꯅ ꯏꯔꯥꯜ ꯑꯣꯏꯔꯦ ꯋꯥꯔꯛꯆꯕ ꯉꯝꯗ꯭ꯔ ꯊꯃꯣꯏꯁꯤꯒꯤ ꯃꯔꯥꯜꯅꯤ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯏꯁꯩ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯂꯤꯀꯥꯅ ꯈꯟꯕꯤꯔꯛꯄ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯉꯁꯤ ꯚꯤꯌꯨꯋꯔ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯍꯣꯏ ꯗꯥꯏꯃꯟ ꯇꯤꯚꯤꯗ ꯀꯃꯦꯟ ꯄꯥꯕꯗ ꯃꯤꯠꯇꯤ ꯁꯣꯛꯄꯗꯤ ꯁꯣꯛꯂꯤꯅꯤ ꯌꯥꯝ ꯐꯩ ꯍꯥꯏꯕꯤꯔꯛꯑꯦ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯔꯄꯥꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯅꯤ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕꯅꯤ ꯃꯌꯥꯝꯒꯤ ꯇꯧꯕꯤꯃꯜ ꯈꯛ ꯀꯥꯎꯖꯗꯦ ꯗꯥꯏꯃꯟ ꯇꯤꯚꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯕꯅꯤ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯈꯥ ꯇꯥꯅ ꯊꯥꯒꯠꯆꯔꯤ ꯗꯤꯂꯤꯀꯥꯅ ꯅꯣꯛꯁꯜꯂꯛꯏ ꯍꯣꯁ ꯑꯅꯤꯗ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯨꯅꯤ ꯊꯥꯕꯜ ꯐꯔꯛꯈꯤꯅꯤ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯍꯥꯏꯕꯤꯔꯦ ꯌꯥꯝ ꯆꯨꯝꯃꯦ ꯌꯥꯝ ꯆꯨꯝꯃꯦ ꯇꯣꯝꯊꯤꯟ ꯁꯥꯔ ꯇꯣꯝꯊꯤꯟ ꯍꯥꯏꯅ ꯍꯥꯏꯖꯔꯒꯦ ꯑꯗꯨꯗꯤ ꯅꯨꯡꯁꯤꯔꯨꯕ ꯊꯃꯣꯏꯁꯤꯅ ꯏꯔꯥꯜ ꯑꯣꯏꯔꯦꯗꯣ ꯃꯌꯥꯝ ꯃꯔꯥꯜꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕꯗꯨ ꯇꯥꯔꯒ ꯈꯪꯒꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯏꯁꯩ ꯑꯁꯤ ꯇꯥꯃꯤꯟꯅꯁꯤ ꯕꯣꯅꯦꯝ ꯑꯃꯗꯤ ꯄꯨꯁꯄꯔꯥꯅꯤ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜꯗ ꯍꯦꯔꯣꯖꯤꯠ ꯅꯥꯎꯔꯣꯏꯕꯝꯅ ꯁꯩꯔꯦꯡꯕ ꯑꯃꯔꯖꯤꯠ ꯂꯧꯔꯦꯝꯕꯝꯅ ꯁꯩꯔꯥꯡꯕ ꯁꯣꯏꯅꯥꯏꯔꯕ ꯊꯃꯣꯏ ꯐꯤꯂꯝꯗꯒꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯅꯨꯡꯁꯤꯔꯨꯕ ꯊꯃꯣꯏꯁꯤꯅ ꯏꯔꯥꯜ ꯑꯣꯏꯔꯦ ꯋꯥꯔꯛꯆꯕ ꯉꯝꯗ꯭ꯔ ꯊꯃꯣꯏꯁꯤꯒꯤ ꯃꯔꯥꯜꯅꯤ ꯅꯨꯡꯁꯤꯔꯨꯕ ꯊꯃꯣꯏꯁꯤꯅ ꯏꯔꯥꯜ ꯑꯣꯏꯔꯦ ꯋꯥꯔꯛꯆꯕ ꯉꯝꯗ꯭ꯔ ꯊꯃꯣꯏꯁꯤꯒꯤ ꯃꯔꯥꯜꯅꯤ ꯂꯥꯟꯖꯔꯦ ꯑꯩ ꯅꯉꯣꯟꯗ ꯂꯥꯟꯖꯔꯦ ꯆꯩꯕꯤꯔꯝꯃꯨ ꯑꯩꯕꯨ ꯅꯆꯤꯜ ꯄꯦꯟꯅꯕ ꯃꯄꯣꯛꯇꯔꯦ ꯂꯛꯃꯤ ꯑꯣꯏꯅ ꯄꯣꯛꯇꯅꯕ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯃꯇꯪ ꯌꯥꯕꯤꯌꯨ ꯅꯪꯒꯤ ꯌꯥꯏꯐꯅꯕꯇ ꯈꯟꯖꯔꯤꯕꯤ ꯄꯥꯡꯒꯜ ꯁꯣꯏꯕꯤ ꯅꯨꯄꯤꯒꯤ ꯃꯕꯨꯛꯁꯤꯗ ꯅꯪꯒꯤ ꯌꯥꯏꯐꯅꯕꯇ ꯈꯟꯖꯔꯤꯕꯤ ꯄꯥꯡꯒꯜ ꯁꯣꯏꯕꯤ ꯅꯨꯄꯤꯒꯤ ꯃꯕꯨꯛꯁꯤꯗ ꯅꯪꯅ ꯄꯤꯔꯤꯕ ꯑꯋꯥꯕꯁꯤ ꯀꯔꯤꯅꯣ ꯃꯛꯇ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ 이곳마다 아무것도 신전이 lamangdari ay gipon silang 열시다 ꯈꯪꯅꯕ ꯅꯨꯡꯁꯤꯕꯅꯤ ꯈꯪꯖꯩ ꯋꯥꯊꯣꯛ ꯆꯥꯎꯅꯕ ꯄꯥꯝꯖꯕꯅꯤ ꯌꯥꯖꯩ ꯃꯩꯆꯥꯛ ꯈꯪꯅꯕ ꯅꯨꯡꯁꯤꯕꯅꯤ ꯈꯪꯖꯩ ꯋꯥꯊꯣꯛ ꯆꯥꯎꯅꯕ ꯄꯥꯝꯖꯕꯅꯤ ꯌꯥꯖꯩ ꯅꯪꯁꯦ ꯑꯩꯅ ꯐꯪꯂꯣꯏꯗꯕꯤ ꯅꯨꯡꯁꯤꯕꯤꯅꯤ ꯅꯪꯅ ꯆꯤꯡꯂꯤꯕ ꯂꯩꯁꯤꯗꯒꯤ ꯋꯥꯡꯃ ꯂꯥꯟꯗꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯅꯨꯡꯁꯤ ꯋꯥꯁꯛ ꯉꯥꯛꯄ ꯉꯝꯖꯒꯦ ꯑꯩꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯁꯦ ꯀꯔꯥꯏꯗꯅꯣ ꯆꯪꯁꯤꯜꯂꯤ ꯑꯗꯨꯃꯛ ꯑꯩ ꯋꯥꯖꯒꯅꯨ ꯍꯟꯗꯣꯛꯂꯤ ꯑꯗꯨꯃꯛ ꯑꯩ ꯀꯞꯆꯔꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯀꯔꯤꯅꯣ ꯀꯗꯥꯏꯗꯃꯛ ꯍꯤꯡꯕꯅꯣ ꯑꯩꯍꯥꯛꯁꯦ ꯅꯨꯡꯁꯤ ꯆꯥꯎꯔꯕ ꯊꯃꯣꯏ ꯂꯥꯡꯃꯨꯛꯅꯔꯤ ꯂꯥꯟꯖꯔꯦ ꯑꯩꯅ
babu Kalak tabakan na laybara Nungshi babu Katok pada nokpa paubara Appam babu Kalak tabakan na laybara Namak se thadok lani nangi dama Pangloi daba nungshi bana he na nungshi Yaroi daba mapamdara he na khalli Aidi mapuk si magi pirang kang laro 미용들기 ꯏꯁꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯃꯇꯝꯗꯤ ꯂꯩꯔꯛꯇꯦ ꯑꯗꯨꯅ ꯈꯔ ꯈꯖꯤꯛ ꯇꯦꯟꯖꯜꯂꯛꯑꯦ ꯃꯌꯥꯝ ꯀꯃꯦꯟ ꯂꯦꯞꯇꯦ ꯂꯦꯞꯄ ꯂꯩꯇꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯀꯃꯦꯟ ꯆꯥꯠ ꯇꯧꯕꯤꯔꯛꯈ꯭ꯔꯕ ꯑꯩꯈꯣꯏ ꯚꯤꯌꯨꯋꯔꯁꯤꯡꯕꯨ ꯗꯃꯟ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯩ ꯑꯅꯧ ꯑꯅꯧꯕ ꯚꯤꯌꯨꯋꯔ ꯀꯌꯥ ꯑꯃ ꯂꯦꯞꯇꯅ ꯆꯪꯁꯤꯟꯕꯤꯔꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯩ ꯃꯔꯛꯁꯤꯗ ꯁꯣꯏꯃꯥꯟ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯁꯩꯅꯤ ꯍꯥꯏ ꯌꯥꯝ ꯐꯖꯕ ꯅꯨꯡꯁꯤꯕ ꯏꯁꯩꯅꯤ ꯍꯥꯏꯔꯒꯅ ꯍꯦꯟꯅ ꯐꯖꯔꯣꯏꯗ꯭ꯔꯣ ꯃꯥꯅꯤ ꯊꯥꯒꯠꯆꯔꯤ ꯔꯣꯃꯦꯁ ꯂꯥꯏꯔꯦꯟ ꯏꯁꯩꯁꯤꯅ ꯅꯤꯡꯁꯤꯡꯍꯜꯂꯦ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯏꯁꯩ ꯃꯌꯦꯛꯁꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯕꯤꯔꯛꯑꯦ ꯍꯦꯔꯣꯖꯤꯠ ꯅꯥꯎꯔꯣꯏꯕꯝ ꯂꯩꯈꯤꯗ꯭ꯔꯦ ꯑꯣꯖꯥꯁꯦ ꯃꯌꯦꯛ ꯐꯖ ꯐꯖꯕ ꯉꯥꯛꯇ ꯏꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤꯗꯤ ꯆꯠꯈ꯭ꯔꯦ ꯀꯃꯦꯟ ꯄꯤꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯚꯤꯌꯨꯋꯔꯁꯤꯡꯁꯤꯗ ꯅꯨꯡꯁꯤꯕꯅ ꯀꯥꯎꯔꯝꯗꯕ ꯃꯤꯁꯤ ꯀꯌꯥ ꯌꯥꯎꯔꯝꯃꯣꯏ ꯅꯨꯡꯁꯤꯕꯒꯤ ꯑꯁꯤꯒꯨꯝꯂꯕ ꯏꯊꯤꯟ ꯐꯪꯗꯅ ꯀꯅꯥꯁꯨ ꯂꯩꯔꯝꯃꯣꯏ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤꯕꯒꯤ ꯀꯥꯏꯅꯕ ꯊꯨꯡꯅꯕ ꯂꯣꯏꯅꯃꯛ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅꯅꯦ ꯃꯌꯥꯝꯅ ꯍꯔꯥꯎꯕꯒꯤ ꯏꯁꯩ ꯀꯥꯏꯅꯕꯒꯤ ꯏꯁꯩ ꯅꯨꯡꯉꯥꯏꯕꯒꯤ ꯊꯨꯡꯅꯕꯒꯤ ꯑꯋꯥꯕꯒꯤ ꯄꯨꯝꯅꯃꯛ ꯗꯥꯏꯃꯟ ꯇꯤꯚꯤꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯛꯅꯤꯡ ꯀꯥꯏꯔꯕꯁꯤꯡ ꯊꯦꯝꯖꯤꯟꯅꯅꯕ ꯍꯔꯥꯎꯕꯁꯤꯡꯒ ꯍꯔꯥꯎꯃꯤꯟꯅꯅꯕ ꯑꯀꯞꯄꯁꯤꯡꯒ ꯀꯞꯃꯤꯟꯅꯅꯕ ꯁꯤꯒꯨꯝꯕ ꯃꯇꯝ ꯑꯩꯈꯣꯏꯅ ꯂꯧꯖꯔꯤꯕ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯁꯤꯔꯤ ꯑꯟꯖꯟ ꯀꯨꯃꯥꯔ ꯁꯤꯡꯍꯥ ꯏꯕꯨꯡ ꯑꯟꯖꯟ ꯁꯣꯏ ꯑꯣꯏꯔꯝꯒꯅꯤ ꯁꯤꯁꯦ ꯉꯁꯥꯏ ꯃꯥ ꯐꯤꯖꯣꯜ ꯑꯃ ꯍꯣꯡꯉ ꯂꯥꯛꯄꯒꯨꯝꯕꯅꯤ ꯉꯁꯥꯏꯅ ꯑꯃ ꯁꯦꯠꯂꯒ ꯂꯥꯛꯑꯝꯕꯅꯦ ꯑꯗ ꯈꯨꯗꯣꯡ ꯆꯥꯗꯕꯗꯩ ꯍꯣꯡꯉꯨꯕ ꯃꯥꯜꯂꯦ ꯑꯗꯨꯅꯤ ꯃꯤꯁ ꯍꯦꯗꯐꯣꯟ ꯃꯥꯏꯛ ꯃꯦꯗꯤꯛꯅ ꯍꯥꯏꯕꯁꯤ ꯃꯤꯁ ꯏꯁꯨ ꯇꯧꯗ꯭ꯔꯣ ꯀꯩꯅꯣ ꯅꯣꯏꯅ ꯍꯦꯗꯐꯣꯟ ꯍꯥꯞꯄꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯂꯩꯔꯣꯏ ꯍꯦꯗꯐꯣꯟ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯇꯥꯡ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯨ ꯊꯨꯡꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯝ ꯑꯗꯨꯒꯤꯁꯨ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕ ꯂꯩ ꯑꯗ ꯁꯤꯅ ꯈꯔ ꯐ꯭ꯔꯤ ꯑꯣꯏꯕ꯭ꯔꯥꯅ ꯇꯧꯖꯕꯅꯤ ꯅꯥꯀꯣꯡꯗ ꯃꯔꯦꯡ ꯃꯔꯦꯡ ꯇꯥꯕꯕꯨꯗꯤꯀꯣ ꯍꯥꯏꯅ ꯂꯥꯎꯅ ꯇꯥꯕꯁꯤꯅ ꯅꯨꯡꯉꯥꯏꯕ ꯑꯣꯄꯟꯗ ꯉꯥꯡꯅꯕꯗꯨꯅ ꯍꯦꯟꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯐꯣꯡꯅ ꯐꯣꯡꯅ ꯉꯥꯡꯅꯕꯁꯤꯅ ꯍꯦꯟꯅ ꯐꯔꯦꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏ ꯅꯦꯛ ꯇꯨ ꯅꯦꯛ ꯑꯣꯏꯅ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯇꯝ ꯌꯥꯝ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯅꯤꯅ ꯏꯁꯩ ꯇꯦꯟꯇꯛ ꯇꯦꯟꯇꯛꯅ ꯑꯅꯤ ꯉꯁꯥꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯌꯥꯝ ꯇꯧꯒꯟꯕꯗꯣ ꯑꯩꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯒꯦ ꯇꯦꯟꯇꯛꯅ ꯏꯁꯩ ꯑꯅꯤ ꯑꯃꯒ ꯇꯥꯃꯤꯟꯅꯍꯧꯔꯁꯤ ꯃꯌꯥꯝꯗꯩ ꯇꯟꯖꯥ ꯂꯧꯖꯒꯦ ꯋꯥ ꯌꯥꯝ ꯉꯥꯡꯗ꯭ꯔꯤꯉꯩꯗ ꯏꯁꯩ ꯁꯠ ꯂꯥꯎꯅ ꯂꯥꯎꯊꯣꯛꯄꯤꯔꯛꯑꯣ ꯀꯨꯃꯥꯝ ꯅꯔꯦꯁꯅ ꯕꯤꯃꯣꯂꯇꯥꯅ ꯈꯟꯕꯤꯔꯛꯄꯅꯤ ꯏꯁꯩ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯑꯔꯤꯕ ꯑꯩꯈꯣꯏ ꯃꯇꯝꯒꯤꯗꯤ ꯅꯠꯇ꯭ꯔꯦ ꯏꯃꯥ ꯍꯣꯏ ꯃꯇꯝꯒꯤ ꯏꯁꯩꯅꯤ ꯂꯧꯅꯝ ꯇꯧꯗꯨꯅ ꯍꯥꯏꯕ ꯏꯁꯩꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯥꯝ ꯐꯖꯕ ꯏꯁꯩꯅ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯃꯥꯏꯕꯝ ꯃꯥꯏꯃꯨꯒꯤ ꯈꯣꯟꯖꯦꯜꯗ ꯖꯤ ꯆꯥꯎꯕꯤꯁꯅꯥ ꯁꯔꯃꯅ ꯁꯩꯔꯦꯡꯕ ꯏꯁꯩ ꯑꯣꯏꯗꯣꯏꯅꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯑꯃꯨꯛ ꯃꯃꯥ ꯕꯤꯃꯣꯂꯇꯥ ꯅꯨꯡꯉꯥꯏꯅ ꯇꯥꯕꯤꯌꯨ ꯈꯣꯏꯗꯥꯕꯤꯔꯤꯕ ꯏꯁꯩ ꯃꯌꯥꯝꯗꯁꯨ ꯗꯦꯗꯤꯀꯦꯠ ꯇꯧꯖꯔꯤ 나 다모이부 후레가 한나 잉람다 तुमिन सतपदी नुजावा खलेते ताकपरा लौनम तौदुना थामोई बुहुरगा हन्न यंगमदा तुमिन सतपदी नुजावा खलेते ताकपरा लौनम तौदुना थामोई बुहुरगा
ꯍꯧꯕꯇ ꯄꯥꯝꯕꯤ ꯊꯦꯡꯅꯕꯇ ꯅꯨꯡꯁꯤꯒꯟꯕꯤ ꯍꯧꯕꯇ ꯄꯥꯝꯕꯤ ꯊꯦꯡꯅꯕꯇ ꯅꯨꯡꯁꯤꯒꯟꯕꯤ ꯑꯔꯦꯞꯄ ꯂꯩꯇ꯭ꯔꯕꯤ ꯅꯪꯒꯤ ꯋꯥꯈꯜ ꯍꯧꯕꯇ ꯄꯥꯝꯕꯤ ꯊꯦꯡꯅꯕꯇ ꯅꯨꯡꯁꯤꯒꯟꯕꯤ ꯑꯔꯦꯞꯄ ꯂꯩꯇ꯭ꯔꯕꯤ ꯅꯪꯒꯤ ꯋꯥꯈꯜ ꯑꯄꯥꯝ ꯀꯥꯏꯗꯣꯡ ꯇꯣꯏꯅ ꯊꯤꯔꯨꯅꯨ ꯑꯄꯥꯝ ꯀꯥꯏꯗꯣꯡ ꯇꯣꯏꯅ ꯊꯤꯔꯨꯅꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯊꯃꯣꯏꯕꯨ ꯍꯨꯔꯒ ꯍꯟꯅ ꯌꯦꯡꯂꯝꯗ ꯇꯨꯃꯤꯟꯅ ꯆꯠꯄꯗꯤ नुजा वाखले ते ताकवरा लौनम तौदुना थामोय बुहुरगा ꯅꯔꯦꯁꯤꯒꯤ ꯏꯁꯩꯁꯤꯒꯤ ꯇꯥꯏꯞ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯥꯟ ꯂꯝꯕꯤꯗ ꯆꯠꯄ ꯂꯩꯁꯥꯕꯤ ꯂꯛꯅꯔꯨꯔꯗꯤ ꯎꯁꯤꯠꯇꯦꯅ ꯀꯩꯗꯧꯔꯛꯀꯅꯤ ꯃꯁꯤꯗꯤ ꯏꯁꯩꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯕ ꯀꯥꯟꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯕꯗ ꯅꯥꯇꯣꯟꯗ ꯄꯤ ꯇꯥꯕ ꯈꯪꯍꯧꯗꯦ ꯍꯥꯏꯕꯗꯨꯅꯤ ꯌꯥꯝꯅ ꯌꯥꯝ ꯐꯖꯕ ꯃꯌꯦꯛ ꯃꯌꯦꯛꯅꯤ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯗꯁꯨ ꯌꯥꯝ ꯐꯖꯅ ꯍꯥꯏꯅꯔꯤ ꯏꯁꯩꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯌꯥꯝ ꯐꯖꯅ ꯇꯥꯕꯤꯕ ꯊꯥꯒꯠꯆꯔꯤ ꯏꯁꯩꯁꯤ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯅ ꯁꯛꯄꯤꯔꯝꯕꯅꯤ ꯃꯈꯣꯏꯕꯨ ꯀꯔꯦꯝ ꯀꯊꯥꯅꯖꯕ ꯅꯠꯆꯗꯦ ꯍꯧꯖꯤꯛꯇꯒ ꯍꯥꯏꯔꯣꯗꯤ ꯏꯁꯩꯁꯤ ꯁꯛꯑꯒ ꯂꯩꯁꯥꯕꯤ ꯂꯛꯅꯔꯨꯔꯒꯗꯤ ꯎꯁꯤꯠꯇꯦ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯄꯨꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯒꯣꯏ ꯁꯥꯕ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯏꯁꯩꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯝꯒꯤ ꯏꯁꯩ ꯇꯥꯕꯁꯨ ꯐꯩ ꯑꯗꯨꯅ ꯃꯌꯥꯝꯗ ꯂꯩꯔꯤꯁꯦ ꯃꯃꯥ ꯁꯨꯁꯤꯂꯥ ꯁꯤꯡꯍꯥꯅ ꯏꯁꯩ ꯍꯥꯟꯅꯒꯤ ꯑꯣꯏꯔꯁꯨ ꯃꯌꯦꯛꯁꯦ ꯍꯧꯖꯤꯛꯅ ꯍꯦꯟꯒꯗ꯭ꯔꯣ ꯏꯆꯥ ꯅꯨꯄꯥ ꯅꯔꯦꯁ ꯍꯥꯏꯁꯦ ꯍꯧꯖꯤꯛꯅ ꯍꯦꯜꯂꯣꯏ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯅ ꯃꯥꯏꯕ ꯁꯥꯕ ꯌꯥꯕ ꯅꯠꯇꯦ ꯑꯔꯤꯕ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯔꯝꯕ ꯑꯔꯤꯕ ꯍꯥꯏꯁꯤ ꯌꯨꯝ ꯁꯥꯔꯁꯨ ꯑꯔꯤꯕ ꯎ ꯋꯥꯅ ꯁꯥꯟꯅꯔꯝꯃꯤ ꯑꯔꯤꯕ ꯍꯥꯏꯁꯤꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯅꯍꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯑꯍꯜꯅ ꯈꯜꯗꯣ ꯌꯧꯕ ꯅꯠꯇꯦ ꯏꯃꯥ ꯅꯨꯡ ꯆꯥꯕ ꯁꯣꯏꯗꯦ ꯍꯥꯏꯁꯦ ꯑꯗꯨꯒ ꯇꯝꯐꯥ ꯗꯦꯕꯤ ꯏꯁꯩ ꯌꯥꯝ ꯐꯖꯩꯌꯦ ꯐꯤꯂꯝꯁꯦ ꯌꯦꯡꯕꯗꯤ ꯀꯞꯄꯗ ꯁꯤꯒꯦ ꯇꯧꯈꯤꯕꯅꯤ ꯐꯤꯂꯝꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯐꯤꯂꯝꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯅꯤꯄꯨꯔꯤ ꯃꯇꯝ ꯏꯁꯩ ꯑꯣꯏꯅ ꯑꯩꯈꯣꯏꯗꯗꯤ ꯂꯩꯖꯩ ꯏꯁꯩꯁꯦ ꯐꯪꯖꯩ ꯊꯥꯒꯠꯆꯔꯤ ꯃꯃꯥ ꯕꯤꯃꯣꯂꯇꯥ ꯏꯁꯩ ꯐꯖꯕ ꯑꯃ ꯈꯟꯕꯤꯔꯛꯄ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯏꯁꯩ ꯃꯌꯦꯛꯁꯤ ꯌꯥꯝ ꯑꯔꯊ ꯂꯩꯕ ꯏꯁꯩꯅꯤ ꯍꯥꯏꯕꯤ ꯃꯇꯨꯡ ꯄ꯭ꯔꯃꯤꯂꯥ ꯆꯅꯨꯅ ꯊꯥꯒꯠꯆꯔꯤ ꯃꯃꯥ ꯁꯨꯁꯤꯂꯥ ꯃꯇꯝꯒꯤ ꯏꯁꯩ ꯇꯥꯕ ꯃꯇꯝꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯆꯠꯅꯔꯤꯕ ꯁꯥꯙꯥꯔꯟ ꯄꯨꯟꯁꯤꯗ ꯂꯩꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯗꯔꯀꯥꯔ ꯂꯩ ꯄꯨꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯒꯣꯏ ꯁꯥꯕ ꯇꯥꯕꯅꯤ ꯃꯇꯝꯗꯨꯗ ꯐꯖꯅ ꯁꯛꯂꯝꯕ ꯏꯁꯩꯁꯨ ꯉꯁꯤꯁꯨ ꯃꯇꯝꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯉꯁꯤꯁꯨ ꯂꯦꯞꯇꯅ ꯇꯥꯔꯤ ꯃꯔꯝ ꯑꯁꯤꯅ ꯏꯃꯥ ꯀꯨꯃꯥ ꯕꯤꯃꯣꯂꯇꯥꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯇꯝꯗꯨꯗ ꯅꯨꯡꯁꯤꯕ ꯉꯁꯤꯁꯨ ꯃꯌꯦꯛꯇꯨ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯁꯨꯔꯗꯤ ꯍꯣꯡꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯌꯦꯛꯇꯨꯗꯤ ꯉꯁꯤꯁꯨ ꯃꯆꯥꯁꯤꯡ ꯑꯁꯤꯒꯤ ꯊꯃꯣꯏꯗ ꯂꯩ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩ ꯕꯤꯌꯣꯔ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯃꯌꯦꯛ ꯑꯗꯨꯒꯤ ꯃꯗꯨꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯅꯨꯡꯒꯤ ꯑꯥꯔꯊꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯕꯤꯔꯝꯒꯅꯤꯅ ꯈꯜꯂꯤ ꯃꯗꯨꯒꯤꯗꯃꯛ ꯏꯁꯩ ꯈꯟꯕꯤꯔꯛꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯕꯨꯡ ꯁꯦꯛꯁꯄꯤꯌꯔꯅ ꯑꯣꯜ ꯏꯁ ꯒꯣꯜ ꯍꯥꯏꯕꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯇꯝꯁꯤꯗꯤ ꯍꯦꯟꯕ ꯌꯥꯕ ꯍꯦꯟꯈ꯭रे ꯑꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯁꯩ ꯑꯃꯇꯪꯒ ꯂꯧꯕꯁꯦ ꯌꯥꯝꯅ ꯐꯖꯕ ꯏꯁꯩꯅꯤ ꯃꯇꯝꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯇꯁꯨ ꯃꯌꯥꯝ ꯍꯥꯏꯅꯈꯤꯕ ꯃꯇꯝꯁꯤꯒꯤ ꯆꯞ ꯆꯥꯕ ꯏꯁꯩ ꯑꯃ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯦꯛꯁꯄꯤꯌꯔꯅ ꯈꯟꯕꯤꯔꯛꯈ꯭ꯔꯕ ꯏꯁꯩꯅꯤ ꯃꯥꯅ ꯍꯦꯛ ꯄꯥꯝꯖꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯊꯣꯛꯏꯕ ꯆꯠꯅꯔꯤꯕ ꯁꯥꯙꯥꯔꯟꯒꯤ ꯏꯁꯩ ꯑꯗꯨꯅꯤ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯀꯔꯝꯕ ꯏꯁꯩꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯍꯥꯏꯖꯔꯛꯀꯦ ꯀꯀꯥꯅ ꯕꯦꯃ ꯍꯥꯏꯕ ꯏꯁꯩꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯐꯖꯕ ꯏꯁꯩꯅꯤ ꯏꯁꯩꯁꯦ ꯏꯕꯨꯡ ꯁꯦꯛꯁꯄꯤꯌꯔꯅ ꯈꯟꯕꯤꯕ ꯏꯁꯩꯅꯤ ꯑꯪꯀꯜꯅ ꯕꯦꯃ ꯅꯨꯡꯁꯤꯕꯁꯨ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯀꯀꯥꯅ ꯅꯨꯡꯁꯤꯕꯁꯨ ꯀꯥꯏꯔꯝꯃꯣꯏꯗ ꯃꯌꯥꯝ ꯀꯀꯥꯅ ꯅꯦꯅꯦ ꯅꯨꯡꯁꯤꯕꯁꯨ ꯀꯥꯏꯗꯦꯗ ꯅꯠꯇ꯭ꯔꯥ ꯇꯥꯃꯤꯟꯅꯁꯦ ꯑꯔꯣꯏꯕ ꯏꯁꯩꯅꯤ ꯃꯇꯦꯛ ꯑꯃ ꯑꯗꯣ ꯏꯁꯩꯁꯤꯅꯗꯤ ꯂꯣꯏꯗ꯭ꯔꯤ ꯑꯩꯈꯣꯏ ꯅꯔꯦꯁꯇꯒꯤ ꯏꯁꯩ ꯑꯃ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯃꯌꯥꯝꯗ ꯅꯔꯦꯁꯀꯤ ꯈꯣꯟꯖꯦꯜꯗꯒꯤ
ꯈꯨꯗꯣꯜ ꯇꯝꯕ ꯏꯁꯩ ꯑꯃꯁꯨ ꯇꯥꯍꯟꯗꯣꯏꯅꯤ ꯑꯗꯨꯒ ꯁꯦꯠ ꯁꯣꯡ ꯑꯃꯁꯨ ꯂꯩꯔꯤ ꯏꯁꯩ ꯇꯥꯃꯤꯟꯅꯁꯤ ꯏꯕꯨꯡ ꯁꯦꯛꯁꯄꯤꯌꯔꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯀꯦꯅꯦꯗꯤ ꯑꯃꯗꯤ ꯗꯦꯕꯤꯌꯥ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯑꯅꯤ ꯄꯨꯟꯅ ꯁꯛꯃꯤꯟꯅꯔꯤꯕ ꯏꯁꯩꯅꯤ Ho yam bung kene wa hang ma tang hange khang ning du na hang ba ni la na di lo beno Hangu hangu pema karibu oiri gaba akhang ba oira gadi loina bu kumbige Ho yam bung kene wa hang ma tang hange khang ning du na hang ba ni la na di lo beno Hangu hangu pema karibu oiri gaba akhang ba oira gadi loina bu kumbige mapung khara pakhana laisa macha nushibasi nauna pakhang khado I hai chumba jadra sevu Mai pema achumne sentana bahot na bada imung gi mateng pangli ngai da chirai na sum 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 tang silapane lamboy gi khallu ba mi kup tu da nau na pakhang ho pha hen bi ne ho nau na na ha ho oi hen bi ne mi hun thau gadi shupo te da leisa ma pung phadri bi honung she ba se wa khal leita phanga ho khang po te ta pom sa na bi leira ho se na ba se khang na sa na ba maruta nung shi nai kai na ulaga anthung yaurani haraururaga hundo langadra pakata banate ko nushiba da chahi khai bara ho thamoi thamoi anere loire chirai ange thajin mi unsa kuire no hanni nunna ha malhan bandi loire da ꯏꯁꯩ ꯁꯨ ꯐꯖꯩ ꯃ꯭ꯌꯨꯖꯤꯛ ꯁꯨ ꯐꯖꯩ ꯃꯌꯦꯛ ꯁꯨ ꯐꯖꯩ ꯈꯣꯟꯖꯦꯜ ꯁꯨ ꯐꯖꯩ ꯂꯣꯏꯅ ꯐꯖꯩ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗ ꯑꯃꯨꯛ ꯂꯣꯏꯅ ꯇꯥꯃꯤꯟꯅꯔꯁꯤ ꯏꯁꯩꯁꯦ ꯍꯧꯖꯤꯛꯀꯤꯗꯤ ꯃꯌꯥꯝꯒꯤ ꯃꯣꯕꯥꯏꯜꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯁꯨ ꯌꯦꯡꯕꯤꯌꯨ ꯄꯨꯡꯗꯣ ꯃꯌꯥꯝ ꯍꯦꯜꯂꯕꯅꯤ ꯑꯗꯨꯅ ꯋꯥꯔꯧꯕꯤꯔꯣꯏ ꯏꯕꯨꯡ ꯁꯦꯛꯁꯄꯤꯌꯔꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯖꯔꯦ ꯏꯁꯩ ꯃꯌꯥꯝ ꯑꯃꯗꯤ ꯈꯟꯕꯤꯔꯛꯈꯤ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯥꯕ ꯉꯝꯖꯗꯦ ꯃꯇꯝꯒꯤ ꯇꯨꯡꯏꯟꯅ ꯇꯧꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯚꯤꯌꯔꯁꯤꯡꯁꯤꯅꯒꯤ ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯊꯝꯕꯤꯔꯛꯏꯕ ꯋꯥꯐꯝꯁꯤꯡꯗꯨ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯄꯨꯡ ꯐꯥꯕ ꯉꯝꯗꯕ ꯌꯥꯎꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯇꯝꯒꯤ ꯈꯣꯡꯖꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄꯅꯤꯅ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯉꯁꯤꯒꯤ ꯑꯦꯡꯀꯔ ꯑꯣꯏꯔꯤꯕ ꯄꯨꯁꯄꯥꯔꯥꯅꯤ ꯑꯃꯁꯨꯡ ꯑꯩ ꯏꯁꯥꯗꯒꯤ ꯃꯌꯥꯝꯅ ꯏꯁꯩ ꯁꯛꯄꯤꯌꯨ ꯁꯛꯄꯤꯌꯨꯅ ꯍꯥꯏꯕꯗꯣ ꯍꯩꯇ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯚꯤꯌꯔꯁꯤꯡꯁꯤꯒꯤ ꯃꯈꯣꯏꯅ ꯊꯝꯕꯤꯔꯛꯏꯕ ꯇꯥꯅꯤꯡꯉꯤꯕ ꯍꯥꯎꯇ꯭ꯔꯕ ꯈꯣꯟꯖꯦꯜ ꯑꯁꯦ ꯃꯌꯥꯝꯗ ꯊꯧꯒꯜ ꯇꯧꯖꯒꯦ ꯌꯥꯝ ꯐꯖꯕ ꯑꯥꯏꯗꯤ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯤꯡꯗꯤ ꯑꯣꯏꯔꯝꯃꯣꯏ ꯆꯤꯔꯥꯏ ꯍꯥꯏꯁꯦ ꯆꯤꯔꯥꯏ ꯇꯔꯥꯝ ꯂꯣꯛꯆꯔꯤ ꯅꯣꯛꯇꯤ ꯅꯣꯛꯅꯤ ꯃꯤꯡꯁꯦ ꯃꯤꯡ ꯑꯣꯏꯗꯣꯏꯔꯥ ꯆꯤꯔꯥꯏ ꯍꯥꯏꯁꯦ ꯃꯁꯤ ꯀꯩꯅꯣꯝꯅꯤꯀꯣ ꯀꯩꯅꯣꯝꯅꯤ ꯑꯗꯣ ꯄꯨꯔꯅꯤꯃꯥ ꯁꯦꯔꯥꯝ ꯁꯥꯔ ꯑꯅꯧꯕꯒꯤ ꯃꯤꯡ ꯈꯪꯖꯒꯦ ꯍꯥꯏꯕꯤꯔꯛꯑꯦ ꯌꯥꯝ ꯊꯦꯡꯉꯦ ꯉꯁꯤꯗꯤ ꯄꯨꯔꯅꯤꯃꯥ ꯁꯦꯔꯥꯝꯁꯦ ꯑꯝꯕꯤꯀꯥꯅ ꯊꯝꯕꯤꯈ꯭ꯔꯦ ꯑꯩꯒꯤ ꯃꯤꯡꯗꯣ ꯃꯌꯥꯝ
Naresh Sogolsem Pari Imom Iche Sonia Busu Taram Luxari Che Yam Kuire Live the Tengna Kidabado Ngasi Mu Tengna Base Yam Nungai Tagachari Mayam Hauziti Lushilakpagi Taran Duyore Aduna Haiba Hitaba Karadi Dum Taurani Mayam Nauzi Kuba Kuzan Biraktuini mayam nok ti nong na birakan no hai doni hujik se Simaina Aigi Kamendigo Nares Kuba Kubiba no Pasina Nuai do Male and a Kalebo Nok Nabiba Nataba no Piba Pena Haima Tauri Siango Gaharago no nong na birakan no atu nok piu no Pius Maida Tamzage Kamensedo Narestagio in Hanatase Aigi dum Tarago Mang de Sudum La Edana Nareski di Hanbo Duni Sai Wai Mate Mate Sungang Ibani do Ziti Mapung in a high tari say Matema microphone se Pashala Tangang Salo Duna Nuai Behin Bane mayam na koi viewers sing chinang sai microphone use my use to be on haibado dum matangi matung ina ko use to jirake haibado ni adana mayam gi thogal tawjabada soikiba lankhiba yasu ojaguru sing na sakpi sai dugadi khara makai di khena gani adubu makhoi gi matau tamjaraga sakpanina soiki lankhi yasu madu ngakpi gani maramdi miyo ba bise soibagiti nan nakanda leibani na ko Adudi isai se ai hangjaroi karam besi saktuino se dum thaklauna sakthal sahalage ado marak se isai saktingai da iche mabem kak sing taram noksari che thenge mayam gi Duram sai dagi mi kuki taga durbi sei sigi ro na mayam punna punna tamina si sei thogal tawjage soki langki bukudi ma ngakki gini Hello, hello. Hello, hello. Hello, hello. Nang se thawai ni nung si ba ai tagi ayuki na numit ni numidangi na thajani Ura uraga yenglaga pagnung tanung sire nangonda ngaujare pagnung tanung sire nangonda ngaujare Thabalgi ipomda malangi sahumda Thabalgi ipomda malangi sahumda Thekna laina jagoi sari Yenglage pena nungsiba nahakpu Nangse aigi thawai ni Tamla chingi lamdam duda tahoi nangi khongulgi mami Tamla chingi lamdam duda tahoi nangi khongulgi mami Kairaba thamoi se puduna lakhi Lay haure madi chingya gi lay kolda Lay haure madi chingya gi lay kolda Nang se thawai ni nung si bai tagi Ayuki na korauni numidangi na thajani Thagachai punamoku mayam punamu thagachai sei se mayam phajai ko phajai haidri khange mayam khuba ata ngarame mayam gi koi di sei gi kalakar na koi kala pamjar su car nattabani na ko Hoi. kala de am pamjar ba koi gi car su ayog da bai tar aduna
ꯉꯁꯤ ꯃꯌꯥꯝꯒꯤ ꯕꯤꯍꯥꯐꯇ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯩ ꯊꯧꯒꯜ ꯇꯧꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪ ꯀꯔꯥꯎꯀꯦꯗ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯏꯁꯩꯒꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯑꯩꯁꯦ ꯊꯧꯔꯥꯡ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯍꯧꯗꯕ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯅ ꯃꯌꯥꯝꯒꯤ ꯁꯍꯖꯨꯛꯀꯤ ꯃꯄꯥꯟꯗ ꯁꯛꯄ ꯐꯪꯖꯕ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯩ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯩꯁꯨ ꯃꯇꯦꯛ ꯑꯃꯗꯤ ꯉꯪꯒꯦ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤꯅ ꯑꯗꯣ ꯅꯔꯦꯁꯀꯤ ꯏꯁꯩꯁꯦ ꯇꯥꯔꯨꯕꯗ ꯑꯩ ꯁꯛꯀꯗꯕ ꯏꯁꯩꯗꯨꯗꯤ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯕꯦꯔꯥꯅꯤꯀꯣ ꯉꯁꯤꯁꯦ ꯀꯣꯛꯀ ꯂꯣꯏ ꯉꯥꯎꯏ ꯍꯥꯏꯕꯤꯔꯦ ꯇꯣꯝꯊꯤꯅ ꯃꯤꯁꯅ ꯅꯣꯛꯂꯣ ꯍꯥꯏꯔꯤꯁꯤꯗ ꯅꯣꯛꯄꯤꯌꯨ ꯅꯣꯛꯄꯤꯌꯨ ꯅꯣꯛꯀꯗꯧꯕꯅꯤ ꯅꯣꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯣꯛꯄꯗꯤ ꯍꯤꯗꯥꯛꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯅꯥꯕ ꯇꯔꯥ ꯐꯕꯅꯤ ꯅꯣꯛꯄ ꯈꯨꯗꯤꯡꯒꯤ ꯃꯔꯝ ꯑꯁꯤꯅ ꯃꯌꯥꯝ ꯅꯣꯛꯄꯁꯤ ꯑꯇꯣꯞꯄ ꯂꯝꯗꯗꯤ ꯅꯣꯛꯄꯒꯤꯗꯃꯛꯇ ꯅꯨꯃꯤꯠꯀ ꯂꯩ ꯂꯥꯐꯤꯡ ꯗꯦ ꯍꯥꯏꯅꯀꯣ ꯃꯌꯥꯝ ꯅꯣꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯌꯦꯡꯉꯀꯥꯟꯗ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯀꯣꯛꯄ ꯍꯥꯏꯁꯤ ꯑꯩꯈꯣꯏꯅ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯁꯤꯟꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯈꯟꯖꯔꯤꯕꯅꯤ ꯃꯌꯥꯝ ꯑꯋꯥꯕ ꯄꯣꯊꯥꯕꯤꯌꯨ ꯅꯨꯡꯉꯥꯏꯕꯤꯌꯨ ꯁꯤꯅꯤ ꯀꯔꯥꯎꯀꯦ ꯑꯣꯏꯔꯗꯤ ꯍꯦꯟꯅ ꯐꯒꯅꯤꯅ ꯍꯥꯏꯕꯤꯔꯣ ꯃꯦꯁ ꯔꯥꯌꯦꯟ ꯑꯗꯣ ꯉꯁꯤ ꯑꯍꯥꯟꯕꯁꯨ ꯑꯣꯏꯕꯁꯤꯗ ꯇꯧꯔꯦ ꯑꯗꯣ ꯃꯊꯪꯗꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯑꯗꯣ ꯃꯇꯦꯛ ꯑꯃ ꯑꯩꯒꯤꯁꯨ ꯉꯥꯡꯖꯔꯛꯑꯒꯦ ꯑꯩꯗꯤ ꯀꯔꯥꯎꯀꯦ ꯍꯥꯞꯆꯔꯛꯑꯒꯦ ꯃꯌꯦꯛꯁꯦ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯕꯅꯤꯅ ꯁꯣꯅꯤꯅ ꯃꯤꯁꯀꯤ ꯑꯃꯨꯛ ꯍꯥꯏꯁꯦ ꯑꯩꯗꯤ ꯌꯥꯔꯒꯗꯤ ꯆꯦꯟꯈ꯭ꯔꯁꯤꯔꯥꯅ ꯈꯟꯕꯅꯤ ꯃꯌꯥꯝ ꯂꯣꯏꯔꯦꯒ ꯍꯥꯏꯔꯛꯑꯒꯗꯤ ꯃꯌꯥꯝꯅꯒ ꯂꯣꯏꯔꯦꯒ ꯍꯥꯏꯗꯤ ꯂꯣꯏꯔꯦ ꯉꯁꯤꯒꯤꯗꯤ ꯍꯌꯦꯡꯃꯨꯛ ꯊꯦꯡꯅꯔꯁꯤꯒ ꯍꯥꯏꯔꯒ ꯈꯨꯔꯨꯝꯃꯛꯀꯦ ꯇꯧꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯃꯨꯛ ꯍꯥꯏꯖꯜꯂꯛꯑꯦ ꯑꯗꯣ ꯆꯦꯟꯕ ꯌꯥꯔꯔꯣꯏꯗꯧꯅꯤꯅ ꯅꯔꯦꯁ ꯃꯇꯦꯛ ꯑꯃ ꯁꯛꯑꯒꯦꯀꯣ ꯊꯧꯒꯜ ꯃꯌꯥꯝ ꯄꯨꯟꯅ ꯃꯌꯥꯝꯒꯤꯗꯃꯛ ꯊꯧꯒꯜ ꯇꯧꯕꯤꯒꯅꯤ ꯁꯦꯠ ꯁꯣꯡ ꯍꯥꯏꯕꯤꯈꯤꯕ ꯃꯌꯥꯝ ꯃꯃꯥꯡꯒꯤꯁꯨ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯁꯦꯠ ꯃꯥꯅ ꯁꯣꯡ ꯑꯣꯏꯅ ꯁꯛꯀꯗꯕ ꯏꯁꯩꯁꯦ ꯇꯧꯖꯔꯒꯦ ꯌꯥꯝ ꯇꯥꯕꯗ ꯀꯩꯅꯣꯝꯗꯤ ꯊꯃꯣꯏꯗ ꯐꯥꯎꯒꯅꯤ ꯃꯇꯝ ꯑꯃꯒꯤ ꯌꯥꯝꯅ ꯐꯥꯎꯕ ꯏꯁꯩꯅꯤ ꯃꯌꯥꯝ ꯀꯔꯤ ꯏꯁꯩꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯒꯦꯁ ꯇꯧꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯅꯥꯀꯟ ꯂꯦꯡꯁꯤꯟꯕꯤꯔꯦ ꯑꯦꯡꯀꯔ ꯄꯨꯁꯄꯥꯔꯥꯅꯤꯗꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯀꯔꯤ ꯀꯔꯝꯕ ꯏꯁꯩꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯏꯁꯩ ꯁꯛꯄꯗꯤ ꯃ꯭ꯌꯨꯖꯤꯛ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦꯕꯀꯣ ꯑꯗꯣ ꯅꯔꯦꯁꯁꯨ ꯇꯥꯕ ꯋꯥꯔꯛꯄ ꯌꯥꯏ ꯑꯗꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯣꯏꯗꯅꯃꯛ ꯇꯧꯖꯒꯦ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯍꯧꯖꯔꯛꯑꯒꯦ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯀꯥꯞꯇꯨꯅ ꯌꯦꯡꯂꯤꯕ ꯑꯩꯁꯦ ꯃꯇꯝ ꯑꯃꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯅꯤ ꯆꯠꯂꯣꯀꯣ ꯅꯪꯗꯤ ꯄꯥꯝꯖꯕ ꯅꯔꯥꯅꯥꯏꯗ ꯌꯨꯝ ꯂꯦꯞꯆꯔꯂꯤꯡꯂꯨꯔꯣ ꯄꯥꯝꯖꯕ ꯅꯔꯥꯅꯥꯏꯗ ꯌꯨꯝ ꯂꯦꯞꯆꯔꯂꯤꯡꯂꯨꯔꯣ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯀꯥꯞꯇꯨꯅ ꯌꯦꯡꯂꯤꯕ ꯑꯩꯁꯦ ꯃꯇꯝ ꯑꯃꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯅꯤ ꯅꯤꯡꯊꯤꯕꯤ ꯉꯛꯁꯪꯗꯨꯗ ꯀꯨꯟꯗꯣ ꯄꯔꯦꯡꯁꯤꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯥꯞꯇꯨꯅ ꯅꯪꯅ ꯅꯤꯡꯕ ꯀꯥꯏꯅ ꯆꯠꯈꯤꯕꯗꯣ ꯅꯤꯡꯊꯤꯕꯤ ꯉꯛꯁꯪꯗꯨꯗ ꯀꯨꯟꯗꯣ ꯄꯔꯦꯡꯁꯤꯗꯨꯅ higna higna kaptuna nangna ningba kaina chatkibado punsi tangkak amada matam kharagi khongloi oina punsi tangkak amada matam kharagi khongloi oina yelore nangbu
ꯃꯌꯥꯝ ꯀꯞꯄꯤꯔꯤ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯀꯥꯞꯇꯨꯅ ꯌꯦꯡꯂꯤꯕ ꯑꯩꯁꯦ ꯃꯇꯝ ꯑꯃꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯅꯤ ꯇꯣꯂꯥꯏ ꯊꯛꯀꯤ ꯌꯥꯏꯐꯔꯕꯤ ꯆꯠꯂꯣꯀꯣ ꯅꯪꯗꯤ ꯄꯥꯝꯖꯕ ꯅꯔꯥꯅꯥꯏꯗ ꯌꯨꯝꯂꯦꯞ ꯆꯥꯔ ꯂꯤꯡꯂꯨꯔꯣ ꯄꯥꯝꯖꯕ ꯅꯔꯥꯅꯥꯏꯗ ꯌꯨꯝꯂꯦꯞ ꯆꯥꯔ ꯂꯤꯡꯂꯨꯔꯣ ꯄꯥꯝꯖꯕ ꯅꯔꯥꯅꯥꯏꯗ ꯌꯨꯝꯂꯦꯞ ꯆꯥꯔ ꯂꯤꯡꯂꯨꯔꯣ ꯁꯛꯇꯣꯛꯈ꯭ꯔꯦ ꯅꯔꯦꯁ ꯁꯤꯗꯤ ꯁꯤꯍꯧꯗ꯭ꯔꯦ ꯀꯔꯤꯒꯤꯗꯃꯛ ꯁꯤꯒꯤ ꯏꯁꯩꯁꯤ ꯊꯑꯣꯏꯅ ꯈꯜꯂꯒ ꯁꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯚꯤꯌꯔꯁꯤꯡꯗꯒꯤ ꯀꯃꯦꯟ ꯑꯩꯈꯣꯏ ꯄꯤꯕꯤꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯤ ꯀꯔꯤꯒꯤꯗꯃꯛ ꯑꯇꯩ ꯏꯁꯩ ꯈꯟꯗꯕꯤꯗ ꯁꯤꯒꯤ ꯏꯁꯩꯁꯤ ꯈꯤꯇꯪ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯋꯥꯍꯪ ꯍꯪꯕꯤꯔꯒꯗꯤ ꯋꯥꯍꯪ ꯍꯪꯉꯛꯑꯒꯁꯨ ꯑꯩꯅ ꯄꯥꯎꯈꯨꯝꯗꯤ ꯑꯗꯨꯝ ꯍꯥꯟꯅ ꯄꯤꯖꯔꯒꯦ ꯃꯌꯥꯝꯅꯁꯨ ꯁꯦꯠ ꯁꯣꯡꯁꯦ ꯚꯤꯌꯔ ꯑꯌꯥꯝꯕꯅ ꯁꯦꯠ ꯁꯣꯡꯁꯤꯅ ꯐꯖꯩꯅ ꯍꯥꯏꯕꯁꯦ ꯍꯦꯛ ꯍꯦꯛ ꯍꯥꯏꯕꯀꯣ ꯑꯗꯣ ꯍꯥꯏꯔꯤꯉꯩ ꯃꯔꯛꯊꯛꯇꯨꯗ ꯑꯩꯅꯁꯨ ꯁꯦꯠ ꯁꯣꯡꯁꯤꯅ ꯁꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯩꯉꯣꯟꯗ ꯐ꯭ꯔꯤ ꯑꯣꯏꯖꯕ ꯏꯁꯩ ꯑꯣꯏꯖꯩꯕ ꯄꯥꯎꯈꯨꯝꯁꯦ ꯍꯥꯟꯅ ꯑꯩꯅ ꯄꯤꯖꯊꯣꯛꯑꯒꯦꯕ ꯑꯗꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯦ ꯑꯩꯗꯤ ꯈꯔ ꯇꯧꯒꯜꯂꯤ ꯃꯌꯥꯝꯅꯕꯨ ꯍꯥꯏꯕꯤꯔꯗꯤ ꯍꯤꯛꯇꯣꯛꯄ ꯉꯝꯖꯗꯦ ꯃꯌꯥꯝꯅ ꯁꯤꯕꯤꯔꯛꯄ ꯍꯥꯏꯕꯤꯔꯛꯄ ꯇꯧꯕꯤꯌꯨ ꯒꯥꯅ ꯍꯥꯏꯕꯤꯕ ꯄꯥꯈꯣꯟꯗꯃꯛ ꯁꯤꯔꯛꯑꯁꯨꯀꯣ ꯑꯩ ꯊꯕꯛ ꯑꯆꯤꯟꯕ ꯂꯩꯔꯝꯃꯁꯨ ꯍꯦꯛ ꯍꯦꯛ ꯇꯧꯒꯜꯂꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗ ꯑꯩ ꯇꯧꯖꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯌꯥꯝꯕ ꯁꯥꯔ ꯅꯔꯦꯁ ꯗꯥꯏꯃꯟꯒꯤ ꯆꯥꯠꯁꯦ ꯆꯦꯜꯂꯦ ꯖꯣꯟꯁꯟ ꯂꯤꯁꯝꯅ ꯃꯤꯁꯁꯤꯡꯅ ꯁꯛꯄ ꯏꯅꯥꯛꯇꯗ ꯂꯩꯍꯟꯅꯤꯡꯉꯤ ꯇꯧꯕ ꯏꯁꯩ ꯑꯃ ꯂꯩꯕꯅꯦ ꯑꯝꯇ ꯇꯥꯖꯩ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯐꯪꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯖꯣꯟꯁꯟ ꯂꯤꯁꯝꯅ ꯈꯟꯕꯤꯔꯛꯄ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯖꯣꯟꯁꯟꯅ ꯈꯜꯂꯛꯄ ꯏꯁꯩꯁꯤ ꯃꯊꯪ ꯇꯥꯏꯃꯤꯡ ꯆꯥꯕ ꯀꯥꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯊꯧꯒꯜ ꯇꯧꯖꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯝꯁꯤ ꯂꯩꯁꯤꯜꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯇꯤꯚꯤꯁꯨ ꯑꯗꯨꯝ ꯆꯠꯂꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯥꯛꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯤ ꯍꯔꯥꯎꯔꯤ ꯍꯧꯖꯤꯛꯁꯤꯗꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯦ ꯃꯄꯨꯡ ꯐꯥꯅ ꯚꯤꯌꯔ ꯈꯨꯗꯤꯡꯃꯛꯀꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯖꯗꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕ ꯃꯇꯝꯁꯤꯗꯩꯁꯨ ꯂꯣꯏꯅꯃꯛ ꯂꯩꯕꯅꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯀꯤ ꯃꯇꯝ ꯂꯩꯁꯦ ꯁꯥꯠꯂꯒ ꯄꯣꯝꯕꯒꯤ ꯃꯇꯝ ꯀꯦꯟꯕꯒꯤ ꯃꯇꯝ ꯅꯣꯛꯄꯒꯤ ꯃꯇꯝ ꯀꯥꯏꯅꯕꯒꯤ ꯃꯇꯝ ꯊꯨꯡꯅꯕꯒꯤ ꯃꯇꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯇꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤꯁꯦ ꯄꯨꯔꯤ ꯃꯇꯝ ꯏꯆꯦꯜꯗ ꯆꯠꯂꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕꯅꯤ ꯅꯔꯦꯁꯅ ꯍꯥꯏꯕꯤꯕ ꯚꯥꯁꯀꯔ ꯁꯤ ꯑꯩ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯔꯛꯄ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯏꯕꯨꯡ ꯁꯣꯃꯥꯅꯟꯗ ꯑꯣꯀ꯭ꯔꯝ ꯉꯁꯥꯏꯒꯩꯗꯤ ꯂꯨꯝꯃꯒ ꯂꯩꯕꯤꯕꯅꯤ ꯏꯁꯩ ꯃꯇꯦꯛ ꯑꯃꯈꯛ ꯂꯥꯟꯊꯣꯛꯆꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯤꯡ ꯑꯁꯨꯝ ꯂꯥꯏꯚꯇ ꯂꯩꯕꯤꯔꯤꯕꯁꯤꯡ ꯂꯣꯏꯅꯃꯛ ꯄꯟꯖꯗ꯭ꯔꯒꯁꯨ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯤꯕ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯏꯁꯩ ꯈꯜꯂꯒ ꯇꯥꯕ ꯐꯪꯍꯧꯗ꯭ꯔꯕꯁꯤꯡ ꯃꯊꯪ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯃꯊꯪꯗꯁꯨ ꯏꯁꯩ ꯐꯖꯕ ꯈꯟꯕꯤꯒꯅꯤ ꯁꯔꯨꯛ ꯌꯥꯕꯤꯒꯅꯤ ꯊꯧꯔꯝꯁꯤꯡ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯅꯤ
ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯃꯌꯥꯝꯗ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯂꯥꯏꯞ ꯆꯥꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯑꯌꯥꯕ ꯃꯌꯥꯝꯗꯒꯤ ꯂꯧꯖꯔꯤ ꯍꯌꯦꯡ ꯄꯨꯡꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝꯕꯨ ꯉꯥꯏꯖꯔꯝꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯂꯥꯏꯞ ꯆꯥꯠ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝ ꯑꯃꯗꯤ ꯅꯔꯦꯁ ꯁꯒꯣꯜꯁꯦꯝꯅ ꯈꯨꯔꯨꯝꯖꯔꯤ Admission open. City College of Nursing, Sangai Pro, Airport Road, Imphal West, Manipur. Manipur Nursing Council na approve tawduna Manipur University da affiliated tawraba nursing college ni masagi parent hospital leiraba institution amani. Mahiroi nupi khaktagi oina leiriba college asida mahiroi singi damak hena afaba clinical exposure gi damakta RIMS, Raz Medicity, Not AOC, District Hospital, Thobal amadi Imphal Hospital, RIMS Road ta thajagani. Prospectus amadi admission form office hour matamda office tagi fangbigani. Hena akupamarol gi damak contact number 9402217175 amadi 9612477282 dagi khambigani. Loina Masagi Parent Hospital Lairaba City Hospital and Research Center Singmairong da Laijare amadi mafam asida education loni kudong chabasu Laijare Lengsin Birau City Hospital of Nursing Sangai Pro Airport Road Imphal West Manipur. Admission notice at Bangalore last few seat. Bangalore da masak nairaba maming lairaba Pharmacy College, Narayana Institute of Pharmacy, Gautam College of Pharmacy amadi Oxbridge College of Pharmacy hariba college sing asida seat khara hangbagi pharmacy bu pamjaba amadi certificate bu pamjaba D Pharm amasung B Pharm gi yamna line pass tawba yaraba chahi manghandana lowest fees da akaknaba seat khara laijari. Interest laiba satra singna September gi last week fawbagi manungda admission tawbiu adongi khudong chanaba guideline laijari. Extra no commission and no extra fees laijade. Akupa marol gidamak Global Educare Khongjom Bazar 9378153923 amuktang hana 9378153923 natragana Diamond TV dagi khangbibi yagani.